บางทีนี่กะนานละอีโดkay ba khang building building mà thạch tài là hai cái này building mà thạch tài là hai cái này Davijen anh câu này ôi mà ai chẳng ngầu bị máy tàu đấy ôi mà cái này sang ngầu bị máy tàu đây nghe vô mà chỉ sắm bao hạt vào sang đi maya mina live thara gane phajana ka lai agi dilo re wa jugot am cha dre ai sang re udaba kuire dadai bijen ungnang bu udaba kuirai tata kana nam technology khonjam live dan phajabi ka naina tapta phaja thoi ngona phajabi ka hari mine mi mapal lay duga like ahum hay singdi nang thola kan ne ai singdi tong singdi pai thore je ke ne te kare injang no haba bijen nang wanda ke injang sa ge hangai ba roji khonram na ichegi live la kadra haina ayuktagi khalamini ai ju huji mathak tang hak tang ne kakhalai bo lange makhada aduga kan de ngak tang live chathoke na natra de yembi yauri se adum loi hau dang kai dum mang khani aba ai di nomada 1 day GB se loi ba ngam de aba huji ti video ka hap trabani na ne aduna Jio ju recharge tok sandare asiga oina net pack dum hap challe ichan roji chichena hangini ne kari hinjang chage iche ai gi keno nga thongi ngasing thongi aba ai gi ngasing do kamai nga do kamai to gyai da ne maring kha ju puraga la e ba aduga maring kha je phajana sengna nga je phajana chama ka da ne ko gi se khudombi gi siga asigi unje asi un mai to wa je mapak ama yaurum bai wani khongra maring kha da cham loi pada du gi de aina kaino ne ibu ne na du gi am ka mu pochi pai ra ga ne hai chinga ji nya bai na ne tatta bai wane ba du gi khoi gi siga un ji ga mari chingdra ne siga khudombi ma to mari ching ba je asumai na su ji ki du ga jauri ba chingni ba ne ado idum khalli ba nga semba mi du ma khu ka do sumai na semba khopa da na khara undo setat na yaura mare na du gi dum hangoi ki ba du na ne maring kha du su chadre du gi hajang du su ne hangoi thong ga ne ai dum cha ba hangoi na ne yam cha hau da re angang ani di haure yam hau na cha khare do nung thang su jang tham me ai di hangoi ki da num chadre kaino ai koi ne dada kari haini kaino ni goi bu ne tanle waiti ga pai ga daba taunari ba maya matau sing se hoi dagi kaino roji khonram dada kari haini aire ko W Pritam Singha aikoi iche se asengba yumse Mongolpur gini ko ado kai khundano yum pali se chemta habiro ai se bontera poda yum pali ne dagi aigi favorite ngani ngasing se iche hoi ngasing je haudi haubne aduga aina hangoi hibodo aduna I chadre jang do adum khitang di dum chai ba do chara ga su ne ngonda yam nungai ta do oi da ne chadre yam hinjana jasan dre na tar di othorak toi ba hangoi na cha di duna roji khondram tukat chahiye am tukat chai gare talli ko ta ba da ai di photo undo ai di thau ina ne sumai na khut ani chang na setat li na ba tatte ba hobra ma kit na nga semba migi oiramgani che hoi duni nga semba migi ne aba aduga ina mu khalli ba ko ai se oiye oidira do khang na bagi ne ina khalli ba ajiki undo
ꯄꯨꯔꯒ ꯆꯠꯂꯒ ꯉꯥ ꯁꯦꯝꯐꯝꯗꯨꯒ ꯍꯧꯖꯤꯛꯀꯤ ꯉꯥ ꯄꯤꯔꯛꯏ ꯃꯤꯗꯨꯒ ꯍꯪꯒꯦ ꯍꯥꯏꯅꯐꯥꯎ ꯈꯜꯂꯨꯔꯕꯅꯦꯕ ꯅꯪꯒꯤ ꯎꯟꯒ ꯇꯠꯈꯤꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯪꯒꯦ ꯍꯥꯏ ꯈꯜꯂꯨꯔꯕꯅꯦꯕ ꯑꯩꯅ ꯅꯨꯡꯁꯥ ꯁꯥꯕꯗ ꯂꯣꯏꯁꯟꯅ ꯆꯠꯄꯗꯣ ꯇꯟꯅ ꯑꯗꯨꯝ ꯆꯠꯍꯧꯗꯔꯦ ꯀꯩꯅꯣ 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 ꯆꯦ ꯈꯤꯇꯪ ꯀꯦꯔꯒ ꯂꯥꯛꯇ꯭ꯔꯤ ꯀꯔꯤꯒꯤ ꯑꯩ ꯀꯦꯕꯩ ꯃꯇꯝ ꯁꯪꯗꯦ ꯄꯤꯁꯨꯝꯒ ꯌꯥꯎꯗ꯭ꯔꯤꯁꯦ ꯎꯗ꯭ꯔꯥ ꯑꯩ ꯀꯦꯕꯩ ꯃꯇꯝ ꯁꯪꯗꯦꯕ ꯑꯩꯗꯣ ꯗ꯭ꯌꯨꯇꯤ ꯀꯟꯈꯔꯦ ꯑꯉꯥꯡ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯦ ꯑꯗꯨꯗꯩ ꯑꯃꯨꯛꯀ ꯑꯃꯨꯛ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯑꯗꯨꯗꯩ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯀꯩꯅꯣ ꯀꯦꯔꯥꯇꯤ ꯀ꯭ꯂꯥꯁ ꯆꯠꯂꯨꯔꯒꯅꯦ ꯑꯗꯨꯗꯒꯤ ꯄꯞ ꯇꯧꯗꯅ ꯄꯨꯔꯒ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅꯦ ꯑꯩ ꯀꯦꯕꯩ ꯃꯇꯝ ꯁꯪꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯦꯔꯁꯨ ꯑꯩꯅꯤ ꯀꯦꯗ꯭ꯔꯁꯨ ꯑꯩꯅꯤ ꯅꯠꯇ꯭ꯔꯅꯦ ꯀꯦꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯗꯦꯗ ꯑꯗꯒꯤ ꯀꯩꯅꯣ ꯎꯔꯕꯁꯤ ꯁꯣꯏꯕꯝ ꯆꯦ ꯅꯤꯡꯉꯣꯜ ꯀꯩꯗꯧꯔꯤꯒꯦ ꯑꯩ ꯑꯗꯨꯝ ꯐꯝꯃꯤ ꯉꯥꯏꯍꯥꯛ ꯃꯇꯝ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯤꯕ ꯃꯌꯥꯝꯒ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯑꯩ ꯁꯤꯗ ꯆꯨꯗꯦ ꯆꯨꯗꯤ ꯆꯨꯅꯤꯀꯣ ꯅꯣꯡꯗꯤ ꯂꯩ ꯃꯊꯛꯇ ꯑꯣꯝꯆꯥꯛꯅꯩ ꯁꯦ ꯑꯩ ꯁꯝꯒꯁꯦ ꯌꯦꯡꯉꯨꯁꯦ ꯎꯔꯦꯗꯅ ꯁꯦ ꯂꯥꯛꯏꯕ ꯃꯑꯣꯡꯁꯦ ꯑꯗꯨꯅꯤ ꯁꯤꯒꯕꯨ ꯀꯦꯅꯤꯡꯈꯤꯗ꯭ꯔꯥꯕ ꯌꯥꯝ ꯆꯥꯛꯅꯩꯑꯕ ꯎꯔꯕꯁꯤꯗ ꯋꯦꯜꯀꯝ ꯇꯧꯔꯛꯑꯦ ꯀꯩꯕ ꯎꯔꯕꯁꯤ ꯁꯣꯏꯕꯝ ꯉꯥꯁꯤꯡ ꯍꯥꯎꯕꯅꯤꯍꯦ ꯉꯥꯁꯤꯡ ꯍꯥꯎꯔꯦꯕ ꯉꯥꯁꯤꯡ ꯑꯆꯧꯕ ꯃꯀꯛꯇꯣ ꯍꯥꯎꯔꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯤꯒꯤꯗꯣ ꯃꯑꯣꯡ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯍꯪꯒꯣꯏꯅ ꯆꯥꯍꯧꯗ꯭ꯔꯦ ꯗꯕ꯭ꯂꯤꯎ ꯄ꯭ꯔꯤꯇꯝ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯆꯦꯒꯤ ꯂꯥꯏꯞ ꯃꯌꯥꯝꯁꯦ ꯊꯦꯡꯀ꯭ꯌꯨ ꯔꯣꯁꯤ ꯈꯣꯗ꯭ꯔꯥꯡ ꯕ꯭ꯂꯣꯛꯅ ꯑꯣꯏꯃ ꯐꯖꯅ ꯍꯤꯒꯠꯈ꯭ꯔꯦꯕ ꯎꯔꯕꯁꯤ ꯁꯣꯏꯕꯝ ꯍꯦꯜꯂꯣ ꯔꯣꯖꯤ ꯀꯩꯗꯧꯔꯤꯒꯦ ꯔꯣꯖꯤ ꯈꯣꯟꯅ ꯑꯃꯨꯛ ꯎꯅꯁꯤ ꯑꯩ ꯑꯉꯥꯡ ꯎꯔꯕꯁꯤ ꯑꯩ ꯑꯉꯥꯡ ꯍꯣꯠꯅꯔꯤ ꯌꯥꯏꯍꯦ ꯃꯃꯥꯅꯤꯅ ꯑꯉꯥꯡ ꯍꯣꯠꯅꯔꯤ ꯌꯥꯏꯌꯦ ꯎꯔꯕꯁꯤ ꯁꯣꯏꯕꯝ ꯔꯣꯖꯤ ꯑꯣ ꯔꯣꯖꯤ ꯈꯣꯟꯗ꯭ꯔꯥꯝꯕ꯭ꯔꯣꯛ ꯆꯦ ꯃꯤꯒꯤ ꯎꯟꯁꯥꯗꯣ ꯊꯤꯟꯗꯣꯛꯈꯣ ꯑꯩ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯠꯈꯤꯕꯗ ꯍꯪꯉꯒ ꯂꯣꯏꯔꯦ ꯅꯪꯒꯤ ꯎꯟꯒ ꯀꯛꯈꯤꯕ꯭ꯔꯅꯦ ꯀꯥꯏ ꯑꯗꯒꯤ ꯀꯩꯕ ꯆꯦ ꯅꯣꯛꯄꯗ ꯁꯤꯔꯦ ꯎꯟꯗꯣ ꯅꯪꯒꯤꯔ ꯍꯪꯒꯦ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯩꯅ ꯈꯜꯂꯤꯕ ꯅꯪꯒꯤꯔ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯅ ꯈꯜꯂꯤꯕ ꯅꯪ ꯉꯁꯥꯏ ꯉꯥ ꯁꯦꯝꯕ ꯃꯇꯝꯗ ꯎꯟꯒ ꯀꯛꯈꯤꯕꯔꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯪꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅꯅꯦ ꯌꯥꯝꯅꯕꯨꯗꯤ ꯂꯥꯞꯇꯦ ꯑꯩ ꯍꯧꯖꯤꯛ ꯆꯠꯈꯤꯕ ꯃꯇꯝꯗꯅꯦ ꯕꯖꯥꯔꯗꯣ ꯂꯥꯟꯊꯣꯛꯑꯒ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯝ ꯈꯜꯂꯤꯅꯤ ꯍꯣꯔꯦꯟ ꯍꯪꯈꯤꯁꯤꯔꯥ ꯍꯥꯏꯅꯁꯨ ꯇꯧꯕꯗꯤ ꯎꯟꯗꯨꯕꯨꯗꯤ ꯂꯪꯊꯣꯛꯈ꯭ꯔꯦ ꯄꯥꯛꯏꯑꯕ ꯌꯥꯝ ꯊꯤꯅ ꯄꯥꯛꯏꯌꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯝꯕꯤꯁꯦ ꯑꯁꯤꯒꯤ ꯃꯄꯥꯛꯁꯤꯃ ꯑꯣꯏꯅꯤ ꯈꯪꯕ ꯌꯥꯝ ꯊꯤꯅ ꯄꯥꯛꯏꯑꯕ ꯑꯗꯨꯅꯅꯦ आपका जन्मदिन आने वाला है ꯀꯩꯕ ꯎꯔꯕꯁꯤꯗꯤ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯍꯩꯖꯤꯛ ꯂꯥꯡꯉꯝꯒꯅꯤꯀꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯅꯨꯡꯁꯤꯠ ꯈꯤꯇꯪ ꯁꯤꯠꯀꯠꯂꯦ ꯈꯤꯇꯪ ꯁꯥꯕ ꯐꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯠ ꯍꯧꯒꯠꯂꯛꯄꯗꯨꯒꯗꯤ ꯏꯁꯥꯁꯦ ꯑꯦꯛꯗꯝ ꯃꯩ ꯕꯪ ꯁꯥꯕ ꯑꯩꯈꯣꯏ ꯆꯨꯝꯅ ꯐꯝꯃꯤꯁꯤꯁꯨ ꯃꯅꯨꯡꯗꯒꯤ ꯕꯪ ꯁꯥꯕꯩ ꯋꯥꯅꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯏꯪꯉꯦ ꯏꯁꯥꯁꯦ ꯅꯨꯡꯁꯤꯠ ꯎꯔꯨ ꯁꯤꯠꯆꯜꯂꯛꯄꯁꯤꯅ ꯑꯗꯒꯤ ꯀꯩꯅꯣ ꯀꯤꯁꯟ ꯍꯥꯏꯕꯀꯣ ꯀꯤꯁꯟ ꯏꯔꯣꯝ ꯆꯦꯁꯦ ꯂꯤꯔ ꯐꯖꯕ ꯍꯦꯜꯂꯤ ꯂꯣꯏꯔꯦ ꯍꯔꯥꯎꯁꯤꯔ ꯅꯣꯛꯁꯤꯔ ꯁꯤꯕꯨ ꯀꯞꯁꯤꯔ ꯍꯔꯥꯎꯁꯤꯔꯣ ꯊꯦꯡꯀ꯭ꯌꯨ ꯎꯔꯕꯁꯤ ꯁꯣꯏꯕꯝꯁꯦ ꯀꯦꯗ꯭ꯔꯁꯨ ꯐꯖꯩ ꯔꯣꯖꯤ ꯈꯣꯟꯗ꯭ꯔꯥꯝꯕ꯭ꯔꯣ ꯀꯦꯗ꯭ꯔꯁꯨ ꯐꯖꯩꯗ ꯎꯔꯕꯁꯤ ꯁꯤꯝꯄꯜ ꯑꯣꯏꯗ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯂꯦꯋꯥ ꯂꯤꯁꯇꯤꯛꯁꯨ ꯌꯥꯎꯗꯦ ꯃꯤꯠꯁꯨ ꯀꯥꯖꯣꯜ ꯌꯥꯎꯗꯦ ꯄꯤꯁꯨꯝꯁꯨ ꯌꯥꯎꯗꯦ ꯁꯤꯠ ꯅꯥꯟꯕ ꯑꯗꯨꯅꯦ ꯀꯤꯠꯅ ꯍꯥꯟꯅ ꯀꯩꯕ ꯍꯟꯗꯛꯇꯤ ꯑꯩ ꯌꯥꯝ ꯀꯥꯟꯅꯔꯦ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯩꯕꯨ ꯊꯧꯅꯥ ꯌꯥꯝ ꯍꯥꯞꯄꯤꯔꯦ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄꯁꯦ ꯀꯩ ꯇꯧꯕꯤꯔꯛꯏꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯥꯟꯅꯔꯤꯗꯣ ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯑꯣꯏꯗꯣꯏꯅꯣ ꯔꯣꯖꯤ ꯈꯣꯟꯗꯥꯝ ꯕ꯭ꯂꯣꯛ ꯀꯥꯔꯇꯨꯟ 3 ꯄꯤꯁꯜꯂꯛꯑꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯆꯨꯗ ꯔꯣꯖꯤ ꯈꯣꯟꯗꯥꯝ ꯕ꯭ꯂꯣꯛ ꯅꯨꯡꯉꯥꯏꯕꯤꯗꯦ ꯉꯥ ꯁꯦꯝꯕ ꯅꯨꯄꯥꯗꯣ ꯅꯨꯡꯉꯥꯏꯕꯤꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯥ ꯎꯠꯇꯤ ꯎꯠꯂꯛꯇꯦꯕ ꯑꯗꯣ ꯂꯦꯟꯕ ꯇꯥꯔꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦꯕꯀꯣ ꯃꯊꯛꯀꯤ ꯆꯔꯕꯤ ꯎꯟꯁꯤꯅꯦꯕ ꯁꯦꯠꯇꯠꯂꯤꯗꯣ ꯑꯗꯣ ꯏꯗꯤ ꯊꯣꯛꯑꯝꯒꯗ꯭ꯔꯥ ꯊꯣꯡꯕ ꯏ ꯊꯣꯛꯇꯕ ꯃꯥꯜꯂꯦ
ꯃꯈꯨꯠꯇ ꯏ ꯎꯗꯦꯕ ꯎꯔꯗꯤ ꯑꯩꯁꯨ ꯈꯪꯒꯗꯕ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯎꯝꯗꯣ ꯃꯣꯏꯒꯤ ꯊꯥꯡ ꯑꯊꯧꯕꯗꯨꯅ ꯈꯦꯠꯂꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯦꯕ ꯈꯦꯠꯂꯤꯅꯦꯕ ꯃꯣꯏ ꯊꯥꯡꯗꯣ ꯊꯧꯋꯤꯅ ꯊꯥꯡ ꯃꯌꯥꯗꯣ ꯄꯥꯛꯄꯅꯤ ꯊꯧꯕꯅꯦꯕ ꯑꯗꯨꯅ ꯈꯦꯠꯂꯤꯅꯦꯕ ꯀꯩꯅꯣ ꯀꯩꯅꯣꯅꯦ ꯔꯣꯖꯤ ꯈꯨꯟꯗꯥꯝꯕ꯭ꯂꯣꯛ ꯀꯩꯅꯣ ꯗꯥ ꯕꯤꯖꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕꯅꯤ ꯂꯥꯏꯚꯇ ꯍꯥꯏꯕ ꯌꯥꯗꯦ ꯏꯆꯦ ꯄꯥꯔꯁꯣꯅꯦꯜꯗ ꯍꯣꯏ ꯍꯣꯏ ꯀꯤꯀꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ ꯔꯣꯖꯤ ꯀꯩꯅꯣ ꯋꯦꯜꯀꯝ ꯗꯗꯥ ꯕꯤꯖꯦꯟ ꯃꯌꯥꯝ ꯑꯩꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯈꯇꯪꯒ ꯀꯦꯔꯗꯤꯅꯦ ꯐꯖꯕꯅ ꯂꯣꯏꯖꯒꯗꯕꯅꯦꯕ ꯀꯦꯗ꯭ꯔꯕꯅꯤꯅ ꯂꯣꯏꯔꯦꯅꯦ ꯑꯩꯕꯨ ꯉꯁꯤꯒꯤ ꯀꯩꯅꯣꯒ ꯇꯧꯗ꯭ꯔꯤ ꯍꯥꯏꯕ ꯃꯥꯏꯁꯦ ꯀ꯭ꯔꯤꯝꯐꯧ ꯇꯩꯗ꯭ꯔꯤ ꯍꯥꯏꯕ ꯉꯁꯤꯒꯤ ꯀ꯭ꯔꯤꯝꯐꯧ ꯇꯩꯗ꯭ꯔꯦ ꯇꯨꯝ ꯍꯧꯒꯠꯂꯛꯑꯒ ꯏꯔꯨꯊꯣꯛꯑꯒ ꯐꯠ ꯐꯠ ꯇꯧꯗꯅ ꯈꯤꯇꯪ ꯇꯩꯁꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯦ ꯁꯨꯡꯇꯩꯕꯨ ꯇꯩꯗ꯭ꯔꯤ ꯁꯪꯁꯨ ꯁꯪꯗ꯭ꯔꯕ ꯑꯗꯣ ꯑꯩ ꯅꯨꯡꯁꯥꯒ ꯁꯥꯕꯁꯦ ꯀꯦꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯕ ꯃꯤ 9 ꯂꯩ ꯀꯃꯦꯟ ꯂꯥꯛꯇꯦ ꯍꯣꯏ ꯃꯣꯏꯁꯦ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯎꯔꯋꯁꯤ ꯁꯣꯏꯕꯝ ꯑꯩꯁꯨ ꯃꯊꯪꯗꯒꯤ ꯉꯥ ꯆꯥꯝꯕꯗ ꯃꯨꯟꯅ ꯌꯦꯡꯒꯅꯤ ꯌꯦꯡꯉꯨ ꯑꯩ ꯃꯅꯤꯡ ꯈꯥꯒ ꯂꯣꯏ ꯂꯪꯊꯣꯛꯈ꯭ꯔꯕꯅꯦꯀꯣ ꯃꯨꯟꯅ ꯌꯦꯡꯉꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯉꯥꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯉꯥ ꯃꯆꯨ ꯑꯣꯏꯕꯅꯤꯅꯅꯦ ꯇꯥꯞ ꯈꯪꯗꯕꯅꯦꯕ ꯃꯔꯤꯡꯈꯥꯗꯅꯤ ꯌꯥꯎꯔꯤꯁꯦ ꯂꯝꯍꯦꯟꯕꯗꯤ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯏꯆꯟ ꯔꯣꯖꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯉꯥꯡꯅ ꯍꯦꯟꯗ꯭ꯔꯗꯤ ꯀꯅꯥ ꯍꯦꯟꯒꯅꯤ ꯑꯍꯟꯅ ꯍꯦꯟꯖꯕ꯭ꯔꯅꯦ ꯂꯨꯃꯒ ꯇꯥꯔꯝꯃꯦ ꯂꯨꯝꯃ ꯇꯥꯔꯤꯃꯣ ꯀꯩꯀꯩ ꯍꯥꯏꯅꯩꯅꯣ ꯍꯥꯏꯅ ꯔꯟꯖꯅꯥ ꯁꯤꯡꯍ ꯍꯥꯏ ꯍꯥꯏꯔꯦꯀꯣ ꯍꯜꯂꯣ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯁꯤꯜꯆꯔ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯅꯤꯉꯣꯜ ꯅꯣꯡ ꯆꯨꯏ ꯉꯔꯥꯡꯁꯨ ꯆꯨꯏꯀꯣ ꯌꯥꯝ ꯀꯟꯅꯗꯤ ꯆꯨꯗ꯭ꯔꯦ ꯑꯗꯨꯝ ꯃꯤꯅꯤꯠ 2-3ꯈꯛ ꯒ꯭ꯔꯣꯡ ꯍꯩꯊꯔꯝꯃꯤ ꯌꯥꯝ ꯀꯟꯅ ꯍꯩꯊꯔꯝꯃ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯆꯨꯗꯦ ꯏꯆꯦ ꯎꯔꯕꯁꯤꯅ ꯏꯆꯦ ꯀꯩꯅꯣꯅꯦ ꯉꯥꯏꯈꯣꯅꯦ ꯏꯆꯦ ꯑꯩ ꯈꯜꯂꯨꯔꯒ ꯇꯨꯀꯠꯆꯔꯛꯑꯦ ꯑꯗꯨꯅꯦ ꯌꯥꯝ ꯄꯟꯁꯤꯜꯂꯛꯀꯅꯨ ꯉꯥ ꯂꯩꯍꯧꯔꯤ ꯑꯇꯩꯁꯨ ꯑꯩꯗꯤ ꯆꯥꯔꯣꯏ ꯎꯔꯕꯁꯤ ꯁꯣꯏꯕꯝꯅ ꯅꯣꯛꯁꯜꯂꯦꯀꯣ ꯑꯗꯒꯤ ꯔꯖꯤ ꯈꯣꯟꯊꯥꯝꯕ꯭ꯂꯣꯛ ꯂꯝ ꯍꯦꯜꯂꯤꯗꯣ ꯐꯔꯤꯅꯤꯗ ꯕꯤꯖꯦꯟ ꯍꯣꯏ ꯂꯝ ꯍꯦꯜꯂꯤꯗ ꯐꯔꯤꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯝ ꯈꯔ ꯀꯩꯅꯣ ꯇꯧꯕꯁꯦ ꯐꯩꯀꯣ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯥꯏꯁꯦ ꯐꯠꯇꯦ ꯀꯥꯟꯅꯗꯦ ꯈꯔ ꯂꯝ ꯍꯦꯟꯕ ꯈꯣꯠꯄꯗꯣ ꯑꯗꯨ ꯐꯩ ꯈꯨꯕꯤꯁꯨ ꯄꯤꯖꯔꯦ ꯈꯨꯕꯤꯗꯩ ꯑꯣꯏꯗꯣꯏꯔꯥ ꯈꯨꯗꯣꯝꯕꯤꯗ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯅꯒ ꯍꯥꯏꯐꯦꯠ ꯌꯥꯝ ꯂꯨꯝꯃꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩ ꯆꯥꯍꯧꯗ꯭ꯔꯦꯗ ꯌꯦꯟꯖꯥꯡꯗꯣ ꯑꯩꯗꯤ ꯉꯥꯗꯣ ꯇꯜꯂꯦꯗꯣ ꯂꯪꯊꯣꯛꯄꯗꯤ ꯄꯥꯝꯃꯨꯕꯅꯤꯅ ꯑꯗꯨꯝ ꯉꯥꯗꯣ ꯄꯤꯁꯇꯨꯗꯤ ꯐꯖꯩꯅ ꯃꯀꯛꯅꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯑꯉꯥꯡꯒꯤ ꯑꯣꯏꯍꯜꯂꯦ ꯑꯉꯥꯡꯗ ꯄꯤꯖꯔꯦ ꯆꯦ ꯀꯗꯥꯏꯒꯤꯅꯣ ꯑꯩꯁꯦ ꯕꯣꯟꯇꯔꯥꯄꯨꯔꯒꯤꯅꯤ ꯎꯔꯕꯁꯤ ꯁꯣꯏꯕꯝ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯀꯩꯅꯣ ꯉꯥꯗ ꯀꯔꯤ ꯌꯥꯎꯔꯝꯃꯤꯅꯣ ꯀꯁꯥꯔꯗꯩꯗꯤ ꯎꯟ ꯃꯀꯛ ꯌꯥꯎꯔꯝꯃꯤꯕ ꯉꯥ ꯁꯦꯝꯕꯗꯅꯦ ꯃꯣꯏ ꯎꯟꯁꯨ ꯊꯥꯡ ꯑꯊꯧꯕꯗꯨꯅꯅꯦ ꯈꯦꯠꯂꯛꯏꯔꯥ ꯈꯦꯠꯂꯒ ꯌꯥꯎꯔ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯌꯥꯎꯔꯛꯏꯅꯣ ꯈꯪꯗꯦ ꯎꯟ ꯃꯀꯛ ꯌꯥꯎꯔꯝꯃꯤꯕ ꯍꯥꯏꯗꯤ ꯈꯥꯖꯝ ꯄꯥꯛꯑꯦ ꯇꯥꯡ ꯑꯃ ꯑꯗꯒꯤ ꯇꯥꯡ ꯑꯃꯔꯣꯝꯒ ꯖꯧ ꯐꯥꯠꯂꯣꯏꯀꯣ ꯇꯥꯡ ꯑꯃꯗꯩꯗꯤ ꯈꯤꯇꯪꯈꯛ ꯄꯤꯛꯀꯅꯤ ꯑꯗꯣ ꯄꯥꯛꯇꯤ ꯄꯥꯛꯑꯦ ꯑꯗꯨꯅ ꯀꯩꯅꯣ ꯔꯣꯖꯤ ꯈꯣꯟꯅꯥꯝ ꯀꯩꯁꯨꯝ ꯇꯨꯀꯠꯆꯅꯨ ꯆꯦ ꯌꯦꯟꯁꯨ ꯊꯤ ꯆꯥꯏ ꯉꯥꯁꯨ ꯃꯤ ꯆꯥꯏ ꯍꯣꯏ ꯆꯨꯝꯃꯤꯀꯣ ꯅꯪ ꯍꯥꯏꯗ ꯎꯟ ꯌꯥꯎꯖꯔꯝꯕꯩ ꯋꯥꯅꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯉꯥ ꯃꯅꯨꯡꯗꯗꯤ ꯅꯠꯇꯦꯕ ꯆꯥꯝꯊꯣꯛꯑꯒ ꯑꯗꯨꯝ ꯀꯣꯛꯈꯤꯄꯣꯠꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯀꯩꯅꯣꯅꯦ ꯂꯤꯌꯣꯟ ꯑꯗꯨꯗꯗꯤ ꯀꯨꯀꯤꯔꯤꯐꯨꯖꯤꯅ ꯆꯤꯡꯕ ꯂꯩ ꯍꯥꯏꯕꯗꯣ ꯂꯩꯔꯤꯕꯣ ꯃꯃꯥꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯗꯨꯝ ꯊꯦꯡꯅꯔꯝꯃꯤꯀꯣ ꯈꯔ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯗꯦ ꯃꯄꯥ ꯌꯣꯟꯗꯩ ꯍꯧꯔꯦ ꯍꯧꯖꯤꯛꯇꯒꯤ ꯑꯣꯏꯃ ꯑꯗꯨꯅꯤ ꯃꯄꯥ ꯌꯣꯟꯗꯩ ꯇꯧꯔꯦ ꯍꯧꯖꯤꯛꯇꯒꯤ ꯑꯩꯅ ꯍꯥꯏꯁꯦ ꯃꯆꯥꯅꯨꯄꯤꯅ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯐꯕ ꯇꯥꯛꯄꯤꯌꯨ
ꯔꯣꯖꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯔꯣꯖꯤ ꯔꯟꯖꯅꯥ ꯁꯤꯡꯍ ꯆꯦꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯗꯤ ꯌꯥꯝ ꯆꯝꯕ ꯕ꯭ꯂꯣꯛꯅꯤ ꯑꯩꯅ ꯍꯥꯞꯄꯤꯕꯁꯤꯡꯗꯣ ꯏꯆꯝ ꯆꯝꯕ ꯕ꯭ꯂꯣꯛꯅꯤ ꯑꯗꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯊꯦꯡꯀ꯭ꯌꯨ ꯔꯣꯖꯤ ꯈꯣꯟꯗꯥꯝ ꯕ꯭ꯂꯣꯛ ꯀꯩꯕ ꯅꯨꯄꯥ ꯄꯣꯛꯄꯩ ꯃꯍꯨꯠꯇ ꯅꯨꯄꯤ ꯄꯣꯛꯄꯅ ꯌꯥꯝ ꯐꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯅꯤꯡꯕ ꯍꯦꯟꯕꯅꯤ ꯆꯨꯝꯃꯤ 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 ꯀꯅꯥ ꯀꯅꯥꯅꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯆꯨꯝꯕꯅꯤ ꯔꯣꯖꯤ ꯏꯆꯟ ꯍꯥꯀꯠꯆꯔꯦ ꯏꯁꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯨꯃꯥꯡꯁꯤꯅꯅꯦ ꯏꯁ ꯄꯪꯍꯥꯠꯇ ꯍꯥꯀꯠꯆꯔꯦ ꯏꯁꯥꯁꯦ ꯃꯌꯥꯝ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯈꯣꯟꯗ꯭ꯔꯥꯝ ꯕ꯭ꯂꯣꯛ ꯑꯩꯗꯤ ꯅꯨꯄꯥ ꯄꯥꯝꯗꯦ ꯍꯥꯏꯈꯔꯦ ꯔꯣꯖꯤꯁꯦ ꯅꯨꯄꯥꯁꯤꯁꯨ ꯃꯊꯧꯗꯤ ꯑꯗꯨꯝ ꯇꯥꯏꯀꯣ ꯍꯌꯦꯡ ꯀꯣꯟꯅ ꯅꯥꯔꯛ ꯌꯦꯛꯂꯛꯄꯗ ꯖꯍꯥ ꯇꯧꯔꯛꯄꯗ ꯑꯊꯨ ꯑꯍꯥꯟ ꯅꯪꯅꯔꯛꯇꯦꯕ ꯅꯨꯄꯥ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯑꯗꯨꯝ ꯅꯪꯅꯔꯛꯏꯗꯅ ꯔꯟꯖꯅꯥ ꯁꯤꯡꯍ ꯆꯤꯆꯦꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯆꯟꯗ꯭ꯔꯕꯇꯤ ꯀꯧꯔꯤ ꯂꯤꯌꯣꯟ ꯀꯤꯀꯤꯗꯤ ꯑꯃꯨꯛꯄꯨ ꯂꯩꯈ꯭ꯔꯗꯤ ꯑꯗꯨꯝ ꯈꯨꯟꯗꯥꯕꯅꯦ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞ ꯑꯃꯗ ꯊꯝꯗꯔꯗꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯣꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯈꯪꯗꯦꯗ ꯀꯨꯀꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯁꯤꯒ ꯀꯌꯥ ꯀꯩꯅꯣ ꯇꯧꯅꯗꯕꯅꯤꯅ ꯈꯪꯗꯦꯕ ꯑꯩꯗꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯍꯣꯏ ꯏꯁꯣꯔ ꯊꯧꯖꯥꯜꯗꯒꯤ ꯃꯊꯪꯗ ꯅꯨꯄꯥ ꯄꯣꯛꯄꯁꯨ ꯑꯣꯏꯖꯔꯣ ꯔꯣꯖꯤ ꯈꯣꯟꯗꯥꯝ ꯕ꯭ꯂꯣꯛ ꯏꯌꯥꯏꯗ ꯕꯤꯖꯦꯟꯗꯨꯁꯨ ꯍꯣꯏꯑꯕ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯇꯟꯂꯦ ꯏꯆꯦ ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯣꯟꯊꯣꯛꯂꯣ ꯍꯩ ꯀꯩꯀꯩ ꯑꯣꯟꯊꯣꯛꯇꯣꯏꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯒꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯝꯕ ꯃꯤꯡꯗꯣ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯗꯣ ꯀꯁꯥꯔ ꯅꯤꯉꯣꯜ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯛꯎ ꯀꯩꯅꯣ ꯔꯟꯖꯅꯥ ꯁꯤꯡꯍꯁꯦ ꯃꯦꯁꯦꯖ ꯑꯃ ꯗꯤꯂꯤꯠ ꯇꯧꯈꯔꯦ ꯀꯔꯤ ꯃꯦꯁꯦꯖ ꯏꯔꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯈꯤꯇꯪ ꯂꯥꯞꯅ ꯊꯝꯒꯦꯀꯣ ꯂꯥꯞꯅ ꯊꯝꯃꯒ ꯃꯁꯛ ꯐꯖ ꯊꯣꯛꯄꯅꯦ ꯂꯣꯏꯔꯦꯍꯦ ꯁꯩꯇ ꯀꯃꯦꯟ ꯏꯔꯧꯅꯦ ꯑꯩꯒꯤ ꯃꯤꯡ ꯀꯁꯥꯔ ꯅꯤꯉꯣꯜ ꯆꯤꯆꯦ ꯅꯣꯡꯃ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯎ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯈꯤꯇꯪ ꯆꯥꯗꯕ ꯑꯗꯨꯅ ꯊꯥꯒꯠꯇꯔꯕ ꯅꯦꯁꯨꯅꯦꯀꯣ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯑꯩꯗꯤ ꯑꯩ ꯇꯧꯕ ꯉꯝꯃꯅꯦꯕ ꯍꯥꯟꯅꯗꯤ ꯆꯥꯛ ꯆꯥꯗꯕꯅꯤꯅ ꯍꯥꯏꯗꯤ ꯊꯥꯎ ꯀꯔꯤ ꯀꯔꯥ ꯑꯗꯨꯒꯨꯝꯕꯗꯣ ꯀꯌꯥ ꯆꯥꯕꯗꯣ ꯍꯩꯅꯔꯝꯗꯦꯕ ꯑꯩꯗꯤ ꯃꯅꯝꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯑꯣꯅꯤꯡꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯨꯛꯕꯥꯡꯗꯣ ꯇꯧꯕ ꯉꯝꯗꯦꯕ ꯏꯔꯣꯟꯕꯩ ꯁꯔꯥꯅꯦ ꯑꯩ ꯆꯥꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯆꯥꯔꯦ ꯑꯩ ꯆꯥꯛ ꯐꯖꯅ ꯆꯥꯔꯦ ꯍꯛꯆꯥꯡꯁꯨ ꯅꯣꯏꯊꯣꯛꯑꯦ ꯂꯤꯌꯣꯟ ꯃꯅꯤꯄꯨꯔꯗꯗꯤ ꯀꯨꯀꯤꯅ ꯂꯣꯏꯅ ꯂꯥꯟꯗꯥꯔꯦ ꯑꯩꯈꯣꯏꯗꯤ ꯏꯄꯥ ꯃꯅꯤꯄꯨꯔꯒꯤꯅꯤ ꯈꯟꯕꯗ ꯍꯣꯏ ꯍꯣꯏꯅꯦ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯒꯤ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯍꯥꯏꯔ ꯇꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯋꯥꯟꯊꯅꯒ ꯇꯧꯕꯗꯣ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯔꯣꯖꯤ ꯈꯣꯟꯗꯥꯝ ꯀꯁꯥꯔ ꯅꯤꯉꯣꯜ ꯅꯠꯇꯦ ꯏꯆꯦ ꯑꯩ ꯃꯤꯡ ꯀꯁꯥꯔ ꯅꯤꯉꯣꯜ ꯀꯧꯔꯤꯌꯦ ꯀꯁꯥꯔ ꯅꯤꯉꯣꯜ ꯀꯧꯔꯤ ꯌꯦꯡꯁꯨ ꯌꯦꯡꯊꯣꯔꯛꯏ ꯕꯤꯖꯦꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯅꯥ ꯀꯅꯥ ꯀꯩꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯍꯥꯏꯅꯔꯛꯑꯣ ꯀꯅꯥꯝ ꯀꯃꯦꯟ ꯂꯥꯛꯄꯤꯗꯦ ꯑꯩ ꯂꯥꯏꯐꯁꯦ ꯊꯥꯕꯇ ꯉꯥꯏꯔꯤꯅꯦ ꯀꯌꯥꯝ ꯌꯥꯡꯅ ꯃꯤꯅꯤꯠ ꯀꯨꯟꯃꯥꯊꯣꯏ ꯁꯨꯒꯦ ꯇꯧꯔꯝꯃꯦꯅꯦ ꯑꯩ ꯈꯣꯡꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯀꯥꯡ ꯆꯤꯛꯂꯛꯄ ꯏ ꯊꯣꯛꯑꯦ ꯑꯗꯨꯅ ꯍꯣꯠꯄꯗ
ꯀꯩꯅꯣꯅꯦ ꯑꯩꯅ ꯏꯆꯦꯕꯨ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤꯅ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯣ ꯅꯧꯄꯥꯗ ꯐꯪꯕ ꯑꯣꯏꯖꯔꯒꯦꯀꯣ ꯏꯆꯦ ꯍꯣꯏ ꯑꯣꯏꯖꯔꯣ ꯐꯪꯖꯔꯣ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯄꯣꯛꯊꯣꯛꯑꯣ ꯃꯊꯪꯗ ꯔꯟꯖꯅꯥꯁꯤꯡꯅ ꯉꯥ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯍꯩꯖꯥꯡꯗꯤ ꯃꯥꯟꯅꯔꯝꯃꯤꯅ ꯉꯁꯤꯀꯣ ꯑꯩꯗꯤ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯊꯔꯦ ꯏꯆꯦ ꯑꯣꯏꯃꯥ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯈꯦꯆꯤ ꯆꯥꯏꯗꯣ ꯁꯥꯔꯝꯃꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯁ ꯑꯩꯒꯤ ꯐꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅꯅꯦ ꯑꯗꯨꯝ ꯆꯥꯟꯁꯤꯜꯂꯛꯏꯅꯦꯕ ꯐꯤ ꯀꯩꯅꯣꯁꯤꯃ ꯏꯁꯀꯥ ꯃꯆꯥꯁꯤꯃ ꯑꯗꯨꯝ ꯆꯥꯟꯁꯤꯜꯂꯛꯏꯅꯦꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯑꯩꯒꯤꯁꯦ ꯁꯤꯡꯂꯤ ꯎꯕꯁꯤꯅꯅꯦ ꯁꯣꯟꯒꯤ ꯈꯨꯗꯥꯡꯁꯦ ꯎꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯕ ꯑꯣꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯑꯩ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯤꯡꯂꯤꯁꯦ ꯄꯥꯏꯊꯣꯔꯛꯏꯁꯦ ꯀꯩꯕ ꯑꯩꯗꯤ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯊꯔꯦ ꯀꯩꯕ ꯑꯩꯈꯣꯏꯗꯤ ꯀꯥꯡꯁꯣꯏ ꯆꯥꯔꯛꯑꯦ ꯀꯥꯡꯁꯣꯏꯗꯤ ꯍꯥꯎꯅꯤ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯀꯥꯡꯁꯣꯏꯗꯤ ꯍꯥꯎꯅꯤ ꯃꯤ 10 ꯈꯛꯇꯪ ꯂꯩꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯏ ꯈꯨꯔꯝꯁꯦ ꯄꯤꯁ ꯂꯥꯛꯅꯕ ꯁꯦ ꯃꯅꯤꯄꯨꯔ ꯍꯣꯏ ꯂꯤꯌꯣꯟ ꯎꯄꯥꯏ ꯂꯩꯇꯦ ꯅꯪ ꯃꯃꯤꯡꯁꯦ ꯂꯤꯌꯣꯟ ꯍꯥꯏꯅ ꯄꯥꯕ꯭ꯔꯥ ꯂꯥꯏꯌꯣꯟ ꯍꯥꯏꯅ ꯄꯥꯕ꯭ꯔꯥ ꯑꯩꯗꯤ ꯑꯗꯨꯝ ꯂꯤꯌꯣꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯀꯞꯅꯒ ꯇꯧꯕꯗꯣ ꯏꯁ ꯃꯤꯠꯇ ꯎꯏꯕꯣ ꯅꯨꯄꯤꯗꯨꯅꯒ ꯀꯞꯅꯒ ꯇꯧꯕꯗꯣ ꯆꯥꯛꯅ ꯑꯩꯈꯣꯏꯒꯤ ꯀꯞꯄ ꯍꯥꯏꯗꯤ ꯂꯥꯎꯔꯤꯗꯣ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯏꯗꯣ ꯋꯥꯟꯊꯅꯒ ꯇꯧꯕꯗꯣ ꯏꯁ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤꯡꯗꯤ ꯁꯨꯆꯤ ꯀꯧꯖꯩ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯗꯣ ꯅꯪꯒꯤꯁꯦ ꯂꯤꯌꯣꯟ ꯍꯥꯏꯗꯣꯏꯔꯥ ꯂꯥꯏꯌꯣꯟ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯣ ꯃꯤꯒꯤ ꯃꯃꯤꯡ ꯑꯣꯏꯔꯕꯅꯤꯅ ꯂꯤꯌꯣꯟ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯦꯀꯥꯎꯟꯅꯤꯅꯅꯦ ꯂꯤꯌꯣꯟ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯂꯥꯡꯉꯤ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯑꯉꯥꯡꯅ ꯊꯝꯕ ꯀꯅꯥ ꯀꯃꯦꯟ ꯏꯔꯧꯕ ꯃꯤ 15 ꯂꯩ ꯀꯃꯦꯟ ꯑꯃꯐꯥꯎ ꯏꯔꯛꯇꯦ ꯕ꯭ꯔꯪ ꯕ꯭ꯔꯪ ꯀꯃꯦꯟ ꯀꯥꯏꯗ ꯕ꯭ꯔꯪ ꯄꯥꯕꯗ ꯄꯥꯅꯤꯡꯉꯦꯕ ꯏꯔꯧ ꯍꯥꯏꯕ ꯑꯉꯥꯡꯅ ꯊꯝꯕ ꯑꯣ ꯑꯣ ꯍꯣꯏꯅꯦ ꯀꯩꯅꯣ ꯂꯤꯌꯣꯟꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯃꯥꯜꯂꯦꯀꯣ ꯃꯆꯥꯒ ꯆꯥꯎꯔꯕ ꯃꯥꯜꯂꯦ ꯀꯣ ꯑꯩꯗꯤ ꯅꯨꯡꯁꯥ ꯅꯨꯡꯗꯥꯡ ꯑꯌꯨꯛꯅ ꯃꯇꯝ ꯂꯩꯇꯦ ꯑꯩꯅ ꯆꯥꯅꯤꯡꯕꯇ ꯆꯥꯏ ꯏꯆꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯟꯖꯕ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯑꯩꯃꯒꯣ ꯀꯥꯡꯆꯤꯅꯦ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦꯕꯣ ꯑꯩꯁꯦꯕꯣ ꯑꯩ ꯅꯨꯄꯥꯅꯀ ꯎꯔꯕꯅꯦ ꯃꯥꯅꯀ ꯎꯔꯕꯅꯦ ꯂꯥꯏꯠ ꯃꯨꯠꯊꯠꯂꯣ ꯉꯥꯡꯉꯛꯑꯅꯤ ꯑꯩꯉꯣꯟꯗ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦꯅ ꯈꯔ ꯈꯣꯠꯇꯔꯛꯀꯦ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯄꯨꯝꯅꯃꯛ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯩ ꯏꯁꯥꯕꯨ ꯀꯩꯅꯣꯅꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯃꯥꯛꯁꯦ ꯃꯥꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯝ ꯇꯧꯅꯤꯡꯕꯗꯣ ꯇꯧꯋꯦꯅ ꯍꯥꯏꯅꯦꯕ ꯀꯥꯡ ꯆꯤꯛꯄꯅ ꯂꯣꯏꯔꯦꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯀ꯭ꯂꯥꯁꯇ ꯂꯩꯕ ꯅꯨꯄꯥ ꯕꯤꯕꯦꯛꯀꯤ ꯃꯃꯥ ꯈꯪꯕ꯭ꯔꯣ ꯕꯤꯕꯦꯛ ꯈꯪꯉꯤꯍꯦ ꯈꯪꯉꯤ ꯃꯥꯛꯂꯣ ꯕꯤꯕꯦꯛ ꯃꯃꯥꯔꯣ ꯅꯪ ꯀꯩꯅꯣ ꯍꯣꯏꯗ ꯂꯩꯕꯗꯣ ꯑꯩꯁꯨ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯏꯆꯦꯝꯊꯤ ꯍꯣꯏꯗ ꯂꯩꯕꯗꯣ ꯏꯆꯦ ꯑꯕꯨꯡꯉꯣ ꯑꯕꯦꯝꯃꯗꯤ ꯀ꯭ꯂꯥꯁ 8 ꯃꯣꯏ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯇꯧꯍꯧꯔꯤ ꯂꯤꯌꯣꯟ ꯆꯥꯎꯔꯦ ꯀ꯭ꯂꯥꯁ 10 ꯀꯥꯔꯦ ꯌꯨꯝꯁꯨ ꯉꯟꯇꯥ ꯄꯥꯟꯕ ꯑꯣ ꯀ꯭ꯂꯥꯁ 10 ꯀꯥꯔꯦꯕ ꯀ꯭ꯂꯥꯁ 10 ꯀꯥꯔꯦ ꯑꯩꯗꯤ 2000 ꯅꯠꯇꯦꯅꯦ ꯑꯩꯗꯤ ꯏꯁꯥꯒꯤ ꯆꯍꯤ 12 12 12 ꯌꯨꯝ ꯄꯥꯜꯂꯦ
ꯀꯩꯅꯣ ꯃꯥꯟꯗꯦꯍꯦ ꯏꯆꯦ ꯄꯩꯁꯥ ꯅꯤꯉꯣꯜ ꯃꯥꯜꯂꯤ ꯀꯩꯅꯣ ꯕꯤꯖꯦ ꯅꯪ ꯍꯥꯏꯁꯤꯕꯣ ꯃꯥꯟꯗꯦꯍꯦ ꯏꯆꯦ ꯀꯁꯥ ꯅꯤꯉꯣꯜ ꯃꯥꯜꯂꯦꯅ ꯍꯥꯏꯁꯦ ꯑꯩꯗꯤ 23ꯗ ꯄꯥꯜꯂꯦ ꯑꯩꯅ 22ꯗ 2000 ꯀꯌꯥꯗꯅꯣ 2010ꯗ ꯑꯩꯒꯤ ꯃꯥꯏꯁꯦ ꯁꯦ ꯌꯦꯡꯁꯦ ꯅꯞꯄꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯃꯥꯏꯁꯦ ꯆꯞ 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 ꯂꯥꯎꯔꯦ ꯏꯁꯩ ꯆꯠꯈ꯭ꯔ ꯐꯖꯅ ꯇꯧꯅ ꯏꯔꯨꯊꯣꯛꯑꯕ ꯍꯛꯆꯥꯡꯁꯤꯗ ꯑꯩꯈꯣꯏ ꯐ꯭ꯔꯦꯁ ꯑꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯤꯉꯩꯒꯤꯅꯦ ꯌꯥꯔꯕ ꯍꯥꯀꯠꯆꯕꯅꯁꯨ ꯂꯣꯏꯔꯦ ꯑꯣꯂꯥꯡꯉꯕꯅꯤꯅꯅꯦ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦ ꯍꯥꯏꯕꯗꯨꯗ ꯑꯣ ꯃꯥꯜꯂꯤꯁꯤꯗꯤ ꯁꯝꯁꯤꯁꯨ ꯂꯣꯏꯅ ꯀꯦꯜꯂꯦ ꯑꯗꯒꯤ ꯁꯝꯁꯦ ꯀꯦꯜꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯍꯥꯟ ꯍꯦꯟꯅ ꯇꯩꯁꯜꯂꯨꯕꯗꯒꯤ ꯉꯁꯪ ꯉꯥꯡꯊꯣꯛꯈꯔꯦ ꯑꯗꯨꯒꯤ ꯂꯋꯥꯏꯁꯨ ꯈꯔ ꯈꯔ ꯇꯥꯡꯖꯔꯛꯑꯦ ꯑꯗꯨꯅꯤ ꯑꯗꯒꯤ ꯃꯅꯥꯁꯨ ꯌꯥꯎꯗ꯭ꯔꯦ ꯉꯛꯁꯝꯗꯨꯁꯨ ꯀꯩꯁꯨꯝ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯤꯅꯤꯠ 18 ꯁꯨꯔꯦ ꯂꯣꯏꯁꯤꯜꯂꯁꯤꯔ ꯒꯣꯄꯤꯁ ꯕ꯭ꯂꯣꯒ ꯍꯥꯏ ꯍꯜꯂꯣ ꯒꯣꯄꯤꯁ ꯕ꯭ꯂꯣꯛꯁꯦ ꯒꯣꯄꯤꯁ ꯕ꯭ꯂꯣꯛꯁꯦ ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯣꯟꯊꯣꯛꯄ꯭ꯔꯥ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯕꯦꯛ ꯀꯃꯦꯟꯁꯨ ꯄꯤꯔꯛꯏ ꯕꯦꯛ ꯀꯃꯦꯟ ꯅꯠꯇꯕꯁꯨ ꯑꯐꯕ ꯀꯃꯦꯟꯁꯨ ꯄꯤꯔꯛꯏ ꯅꯪꯒꯤ ꯄꯤꯛꯆꯔꯁꯦ ꯃꯥꯜꯂꯤ ꯃꯃꯤꯡꯁꯦ ꯑꯣꯟꯊꯣꯛꯄ ꯃꯥꯜꯂꯦ ꯑꯩꯅ ꯂꯥꯏꯛ ꯊꯥꯏꯁꯦ ꯃꯤꯉꯣꯟꯗ ꯃꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯅꯪꯒꯤ ꯃꯃꯤꯡꯁꯦ ꯀꯩꯅꯣ ꯃꯃꯤꯡ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯣꯟꯊꯣꯛꯄ꯭ꯔꯥ ꯑꯣꯟꯊꯣꯛꯇꯕ꯭ꯔꯥ ꯀꯥꯎꯈ꯭ꯔꯦ ꯀꯤꯛ ꯀꯤꯛ ꯌꯥꯎ ꯅꯪꯅ ꯍꯥꯟꯂꯨ ꯏꯆꯦ ꯅꯪ ꯉꯟꯅ ꯍꯜꯂꯨ ꯏꯆꯦ ꯂꯝꯕꯤ ꯆꯠꯄꯗ ꯌꯦꯡꯂ ꯌꯦꯡꯂ ꯆꯠꯂꯨ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕ ꯏꯆꯦꯅꯤ ꯏꯆꯦꯗꯤ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯔꯕꯅꯦ ꯍꯣꯏ ꯀ꯭ꯂꯥꯁ ꯂꯣꯏꯔ ꯆꯠꯇꯣꯏꯅꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯇꯧꯍꯧꯔꯤ ꯉꯥꯏꯍꯥꯛꯀ ꯇꯧꯈꯤꯅꯤ ꯄꯨꯡꯈꯥꯏꯃꯨꯛꯀ ꯋꯥꯠꯂꯤ ꯄꯨꯡꯈꯥꯏꯗꯤ ꯐꯥꯔꯣꯏ 5:30ꯗ ꯍꯧꯔꯤꯅꯤ 6:30 ꯇꯥꯗꯣꯔꯦ ꯂꯣꯏꯗꯣꯔꯦ ꯃꯦꯃꯤ ꯂꯥꯏꯁ꯭ꯔꯝ ꯍꯜꯂꯣ ꯏꯆꯦ ꯃꯦꯃꯤ ꯂꯥꯏꯁ꯭ꯔꯝꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯔꯨꯄꯝ ꯀꯩꯅꯣ ꯁꯤꯅ ꯑꯃꯨꯛ ꯔꯨꯄꯝꯁ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯑꯁꯤ ꯌꯦꯡꯉꯨ ꯒꯣꯄꯤꯁ ꯕ꯭ꯂꯣꯛꯁꯤꯒ ꯔꯨꯄꯝ ꯕ꯭ꯂꯣꯛꯁꯤꯒ ꯃꯥꯟꯅꯗ꯭ꯔꯁꯤ ꯌꯦꯡꯉꯨ ꯄꯤꯛꯆꯔꯁꯦ ꯑꯥꯏꯀꯣꯟꯁꯦ ꯂꯥꯏꯕꯛ ꯐꯕ ꯅꯨꯄꯥꯅꯤꯅ ꯅꯨꯄꯥꯅꯤ ꯏꯆꯦ ꯑꯃꯠꯇ ꯉꯥꯏꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯩꯅꯣ ꯐꯤꯜꯇꯔ ꯍꯥꯞꯀꯗꯧꯕ ꯍꯩꯇꯔꯦ ꯐꯤꯜꯇꯔꯁꯦ ꯑꯩ ꯏꯆꯦꯒꯤ ꯂꯥꯏꯐꯇ ꯐꯥꯔꯁ ꯇꯥꯏꯝ ꯂꯥꯛꯄꯅꯤ ꯑꯁ ꯑꯩ ꯁꯛ ꯊꯤꯈ꯭ꯔꯕ ꯅꯨꯃꯤꯠꯁꯤꯒ ꯑꯍꯥꯟꯕ ꯂꯥꯛꯏꯔꯣ ꯅꯪ ꯈꯤꯇꯪ ꯀꯦꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯃꯗꯤ ꯐꯕ ꯑꯩ ꯉꯁꯤꯁꯦ ꯀꯦꯁꯨ ꯀꯦꯖꯔꯛꯇꯔꯦ ꯉꯁꯤꯁꯦ ꯑꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯅꯦ ꯁꯪꯗꯔꯕ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕ ꯌꯨꯝꯗꯒ ꯆꯪꯉꯝꯗꯔꯦꯕ ꯑꯉꯥꯡꯒꯤ ꯀꯦꯔꯥꯇꯤ ꯀ꯭ꯂꯥꯁ ꯆꯠꯄꯗꯒꯤꯅꯦ ꯑꯗꯨꯏ ꯑꯗꯨꯝ ꯉꯥꯏꯔꯒ ꯑꯗꯨꯝ ꯌꯣꯒꯥ ꯀ꯭ꯂꯥꯁꯁꯨ ꯄꯨꯔꯒ ꯂꯥꯛꯑꯕꯅꯦꯕ ꯌꯨꯝꯗꯒ ꯆꯪꯉꯝꯗꯔꯦꯕ ꯑꯩꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕ ꯀꯩꯁꯨꯝ ꯇꯧꯔꯛꯇꯦ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯑꯕ ꯑꯩꯅ ꯑꯗꯨ ꯉꯁꯤꯁꯦ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯕ ꯁꯇꯔꯗꯦ ꯁꯟꯗꯦꯁꯦ ꯑꯩ ꯈꯔ ꯕꯤꯖꯤ ꯑꯣꯏꯌꯦꯕ ꯑꯗꯨꯅꯦ ꯈꯤꯇꯪ ꯐꯖꯕ ꯅꯨꯃꯤꯠꯇꯒ ꯂꯥꯛꯑꯝꯃꯗꯤ ꯏꯆꯦꯁꯨ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯛꯀꯗꯕ ꯊꯤꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯛꯑꯕꯅꯤꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯌꯦꯡꯉꯣ ꯁꯟꯗꯥ ꯇꯥꯁꯜꯂꯦ ꯍꯥꯏꯒꯨꯝꯅ ꯍꯧꯖꯤꯛꯀ ꯊꯥꯔꯗꯤ ꯑꯗꯨꯝ ꯆꯞ ꯆꯥꯔꯗꯝꯅꯦ
mi tara leba kanang comment irakte ba tandro tumina leido comment khara irau gaino ai su ung lei gano ung lei radi nong chude chakhare hairuna ai hairuna chen gare aina hairuna chen gare ai sam kupungje haijabro ai smaina sampungba mine mi 32 rom lamabaniaba adu like ti mapan khatang lai isi singi thoi karino khangde aidi comment iba ngamdana tawbane ise kang mo hat kami ai mi na ngao ra ngone sai tami jing dei dei ngona ai su siga kang si ni ne ai di hot pa de i ga thoi khongda yang hala ro ya khong makha de i ga thoi hot pa da rupam blog kaba rupam ne robin laurembam sabro yam thina sai ba di nu sa khang de om sang na ba ai tare ko sa ma sa se mai mi ka se sanap la si mai tin do zrap 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 lawe napi ba om sang na ba kitang lap tho ke hare mi na jeng ba da thi bana lo ra ne ai ki yaw kang na ta si dei che kang na yami mi da ge ji da du bu di kang na yam dra di na robin laurembam numit tadorbo khara khara tasale khara mamme wa uche wa ya mayum da changba huna khare thi de dai che mobile che la thamba ya ba jenge comment ira u ude smai la na sama comment ude kanamu comment lak bidene mayam ko huji se thanda ta dana lai dip thabagi changna ramane aba ko mi sinja aduna kam mi hinge la ga phara pai tho khara ba che mai chiu la pai se la phara pai tho khara kal kal kaba kai da no nene ai se angang yoga class ta la ini kang halu kang halu ai di kang se hala gana paisa laga thamba jam nungai ba mogi yoga manung da kane class manung da ka leiba ta dei kang hal lei doi ni kang phajana kal ya bane mathak oraso aduna ne kang je hala gane khak jami kang je paisa laga thamdo ba ai yam nungai ba ha rupam blog oh काम चल रहे हो ऐसी पथा फंजदा बने मीचे पीता को काम चलो बड़ा तुम नहीं है आई ने सी फांजे पुथोरपा फम गैना मोई सिगगी लौथोरे न्याबदना मफम जे मो थांगनदियंगे किट किट आईडी कांग mayamdo paiba loiraga mai thadoge tandra aidi paisana dum thamme
ꯊꯥꯗꯣꯛ ꯂꯥꯛꯊꯣꯛꯇꯦ ꯐꯖꯗ꯭ꯔꯗꯤ ꯌꯦꯡꯉꯨ ꯁꯣꯔꯠ ꯁꯦꯝꯕ ꯍꯩꯕ ꯃꯤ ꯑꯣꯏꯔꯗꯤ ꯐꯖꯅ ꯁꯣꯔꯠ ꯁꯦꯝꯃꯗꯕꯅꯤ ꯂꯩ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯐꯖꯗ꯭ꯔꯗꯤ ꯌꯦꯡꯉꯨꯁꯦ ꯑꯩꯗꯤ ꯍꯩꯖꯗꯕꯅꯤꯅ ꯁꯦꯝꯗ꯭ꯔꯦ ꯑꯩ ꯅꯥꯀꯣꯡꯁꯦ ꯁꯣꯔꯠ ꯆꯠꯂꯤꯕ ꯅꯥꯀꯣꯡ ꯑꯅꯤꯃꯛ ꯖꯤꯎ ꯂꯥꯎꯔꯤꯕ ꯃꯤ 5 ꯈꯛꯇ ꯉꯥꯏꯈꯔꯦ ꯄꯣꯂꯣꯏꯗ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯍꯧꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯁꯅꯥ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯌꯨꯝ ꯏꯊꯥ ꯊꯥꯖꯗꯅ ꯏꯪꯊꯝ ꯊꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯁ ꯌꯥꯝ ꯊꯤꯅ ꯏꯪꯉꯤꯕꯣ ꯌꯥꯝ ꯊꯤꯅ ꯏꯪꯉꯦ ꯑꯩ ꯕ꯭ꯂꯦꯡꯀꯦꯠ ꯑꯃꯅꯤꯒ ꯂꯩꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯕ꯭ꯂꯦꯡꯀꯦꯠ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯕ꯭ꯂꯦꯡꯀꯦꯠꯇꯨꯅ ꯀꯣꯟꯅꯗ꯭ꯔꯦ ꯑꯃꯅꯤ ꯈꯛꯀ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯃꯤ 3 ꯈꯛꯇ ꯉꯥꯏꯈ꯭ꯔꯦꯅꯦ ꯀꯅꯥ ꯂꯩꯔꯤꯒꯦ ꯃꯤ 3 ꯈꯛꯇ ꯉꯥꯏꯈ꯭ꯔꯦ ꯈꯨꯠ ꯊꯥꯡꯒꯠꯂꯛꯎ ꯀꯅꯥ ꯂꯩꯔꯤ ꯈꯨꯠ ꯊꯥꯡꯒꯠꯂꯛꯎ पोलोइदा ही थोंदा वरम तो रनी तो इलाज क्यों क्या दरवाजा बंद करना है बोला क्या शाम के वक्त बंद कर देना है ये जगह अच्छा नहीं है क्या अच्छा नहीं होता है शाम के वक्त एकदम ऐसे है ना ऐसे शाम के वक्त अच्छा नहीं है कहीं आपको को कहीं इसको कस कई बार कसादा लाकनी खरा इंथरगा ब्लॉक अमा सेमसे हो सेमसे लाओ लगी लुजा केबा लुजा बदा इशिंग चंगलम गनी अदोना नुसित चटलिनी से नते लुजा बदा इशिंग चंगबा नते गिदो अगिदो कैनोने दुम लेबदा अदुम लेबदाने फुर लाउना चटपा वाने नुसि सुमाइन तसी खितंग फजरेको मंगादा अदगी रुपम ब्लॉग ओ नंग ले यारा सुमाइ तबोने सुमाइना रिया हाय हेलो छुट्टी हो गया अगांग सुटी थाद्रियबा सना ब्रह्मचारी मयूम ओय ओय कौरे ब्रह्मचारी दा कायदनो आई अगांग क्लास लाइनी आसु सोंदा वीडियो नमी नुपाजे पूरे दुना चेंथोरइबा मा सोंदा वीडियो कना नमी करिगिनो खंगे कना मी 3 खतंग लेरे दुनिना उपाय लेते मी 3 खतंग गायरे अमामु लाक्सरे लाइदु था लोरगा चंगइरा कइनो ꯑꯩꯅꯅꯦ ꯉꯁꯥꯏ ꯌꯨꯝꯗꯒꯤꯅꯦ ꯆꯥꯛ ꯊꯣꯡꯅ ꯀꯩꯅꯣ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯂꯥꯏꯚ ꯊꯥꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕ ꯑꯗꯨꯒ ꯑꯗꯨꯝ ꯇꯟꯊꯈꯔꯦ ꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯃꯤꯠꯁꯦꯀꯣ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯔꯦ ꯕꯤꯟꯗꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯣꯂꯥꯡꯃꯟꯅ ꯕꯤꯟꯗꯤ ꯅꯝꯕ ꯌꯥꯗꯦꯕ ꯍꯨꯃꯥꯡ ꯆꯦꯟꯊꯔꯛꯄꯗꯨꯅꯅꯦ ꯁꯝ ꯃꯅꯨꯡꯒꯤ ꯍꯨꯃꯥꯡꯁꯦ ꯌꯥꯝ ꯀꯥꯏꯌꯦꯕ ꯍꯨꯃꯥꯡ ꯆꯦꯟꯊꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯤꯟꯗꯤꯗꯨ ꯑꯣꯏꯔꯦ ꯑꯗꯨꯝ ꯅꯥꯟꯊꯣꯔꯛꯏ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯍꯤꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯅꯝꯃꯦ ꯐꯨꯇꯥꯗꯣ ꯅꯝꯃꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯍꯤ ꯇꯥꯔꯛꯄ ꯅꯥꯟꯊꯣꯛꯄ ꯑꯗꯨ ꯅꯝꯃꯝꯃꯤꯑꯕ ꯑꯩꯅ ꯑꯗꯨꯝ ꯃꯨꯊꯠꯈꯔꯦ where are you from kasar kaigino ꯑꯩꯉꯣꯟꯗ ꯏꯪꯂꯤꯁ ꯌꯥꯝ ꯍꯪꯖꯜꯂꯛꯀꯅꯣ ꯑꯩ ꯏꯪꯂꯤꯁ ꯌꯥꯝ ꯍꯩꯇꯦ ꯑꯩꯁꯦ ꯁꯤꯅꯥꯏꯗꯒꯤꯅꯤ ꯑꯇꯩꯁꯨ ꯍꯪꯉꯛꯑꯣ
ꯑꯩ ꯅꯥꯇꯣꯟꯁꯦ ꯂꯥꯎꯗ꯭ꯔꯥ ꯀꯩꯅꯣꯅꯦ ꯁꯨꯃꯥꯏꯅ ꯂꯦꯡꯕ ꯈꯨꯗꯤꯡꯒꯤ ꯃꯣꯕꯥꯏꯜꯁꯦ ꯀꯩꯅꯣꯗ ꯂꯩꯍꯧꯕꯒꯤ ꯋꯥꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯔ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯂꯦꯡꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯍꯧꯕ ꯑꯗꯨ ꯌꯦꯡꯉꯨ ꯐꯠ ꯐꯠ ꯆꯠꯇꯕꯅꯦ ꯁ꯭ꯂꯣꯗ ꯆꯠꯄꯅꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯊꯥꯔꯧ ꯌꯥꯗ꯭ꯔꯣ ꯏꯆꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯊꯥꯔꯧ ꯌꯥꯗ꯭ꯔꯣ ꯏꯆꯦ ꯊꯥꯔꯧ ꯌꯥꯗ꯭ꯔꯣ ꯏꯆꯦ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩ ꯕꯤꯟꯗꯤ ꯅꯝꯗꯦ ꯍꯥꯏꯗꯨꯔꯣ ꯑꯩ ꯅꯝꯃꯝ ꯌꯥꯕ ꯕꯤꯟꯗꯤꯒꯤꯗꯣ ꯑꯣꯏꯔꯒꯗꯤ ꯃꯨꯊꯠꯈ꯭ꯔꯤꯅꯦꯕ ꯑꯩꯅ ꯈꯨꯠꯇꯕꯨ ꯅꯞꯄꯝꯒꯅꯤ ꯑꯩ ꯃꯨꯊꯠꯈꯤꯗꯣ ꯆꯠ ꯂꯥꯎꯇ ꯃꯨꯊꯠꯈ꯭ꯔꯤꯅꯦꯕ ꯑꯩꯅ ꯂꯥꯡ ꯃꯅꯝꯗꯨꯗꯤ ꯍꯨꯃꯥꯡꯗꯣ ꯆꯦꯟꯊꯔꯦꯕ ꯁꯤꯒꯤ ꯕꯤꯟꯗꯤ ꯃꯆꯨꯗꯣ ꯉꯁꯪ ꯉꯥꯡꯅꯅꯦ ꯇꯥꯔꯛꯑꯕ ꯍꯨꯃꯥꯡꯒ ꯂꯣꯏꯅꯅ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯨꯊꯠꯈꯔꯦꯕ ꯁꯤꯒꯅ ꯈꯔ ꯉꯥꯜꯂꯦ ꯁꯣꯟꯒꯤ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯐꯝꯒꯟꯕ ꯁꯤꯒꯤꯁꯦ ꯑꯁꯤꯒꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯂꯥꯏꯠ ꯅꯝꯃꯤ ꯁꯤꯗ ꯑꯣꯏꯅ ꯐꯝꯃꯒꯦ ꯉꯥꯏꯍꯥꯛꯇꯪ ꯑꯌꯨꯛꯀꯤ ꯂꯥꯏꯠꯇꯣ ꯍꯥꯏꯔꯝꯃꯤ ꯑꯣ ꯑꯌꯨꯛꯇꯣ ꯊꯥꯒꯦꯅ ꯈꯜꯂꯤꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯏꯠ ꯊꯥꯕꯁꯤꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯒꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯒ ꯃꯤꯅ ꯖꯍꯥ ꯍꯪꯉꯛꯄꯗꯣ ꯈꯨꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟ ꯏꯔꯛꯏꯕ ꯃꯤꯁꯤꯡꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯅ ꯑꯩꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗ ꯂꯥꯏꯠꯇꯣ ꯊꯥꯔꯒꯗꯤ ꯑꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯑꯗꯩ ꯑꯌꯨꯛꯅꯤꯅ ꯊꯕꯛꯁꯨ ꯈꯔ ꯀꯟꯕꯒ ꯑꯗꯨꯅ ꯑꯗꯨꯝ ꯊꯥꯍꯧꯗꯔꯦ ꯐꯣꯟ ꯐꯠꯇꯅ ꯇꯧꯔꯤꯅꯦ ꯆꯨꯝ ꯇꯥꯏꯕꯣ ꯑꯩꯒꯤ ꯐꯣꯟꯁꯦ ꯐꯠꯇ꯭ꯔ ꯃꯥꯜꯂꯦ ꯑꯌꯨꯛꯇ ꯑꯌꯨꯛꯇ ꯍꯌꯦꯡ ꯌꯦꯡꯒꯦꯀꯣ ꯍꯌꯦꯡ ꯑꯩ ꯑꯉꯥꯡꯒꯤ ꯌꯥꯕ ꯈꯣꯂꯥꯗ ꯑꯗꯣ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯅꯤ ꯑꯩ ꯈꯣꯂꯥꯗ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯆꯠꯀꯅꯤꯑꯕ ꯑꯗꯨꯒ ꯂꯥꯏꯚ ꯊꯥꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯄꯨꯡ ꯀꯌꯥꯗꯅꯣ ꯄꯨꯡ ꯑꯃꯗꯒꯤ ꯀ꯭ꯂꯥꯁꯅꯦ ꯄꯨꯡ ꯑꯃꯗꯒꯤ ꯊꯥꯗꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯑꯃ ꯃꯈꯥꯏ ꯑꯃꯒ ꯈꯤꯇꯪ ꯍꯦꯜꯂꯛꯄꯩꯗꯣ ꯑꯗꯨꯋꯥꯏꯗ ꯊꯥꯔꯛꯀꯦ ꯌꯣꯒꯥ ꯀ꯭ꯂꯥꯁꯇꯣ ꯌꯣꯒꯥ ꯀ꯭ꯂꯥꯁꯅꯦ ꯑꯩꯈꯣꯏ ꯅꯥꯅ ꯂꯥꯎ ꯑꯩꯈꯣꯏ ꯃꯥ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯑꯩ ꯁꯤꯗꯩ ꯆꯠꯈ꯭ꯔ ꯆꯥꯛ ꯊꯣꯡꯉꯝꯃꯔꯣꯏ ꯃꯦꯒꯤꯔ ꯀꯩꯅꯣꯝ ꯆꯥꯁꯤꯜꯂꯒꯅꯦ ꯃꯦꯒꯤꯁꯨ ꯆꯥꯕ ꯌꯥꯔꯣꯏꯅꯦ ꯆꯥꯛ ꯂꯩꯍꯧꯔꯤ ꯆꯥꯛ ꯂꯩꯍꯧꯔꯤ ꯆꯥꯛ ꯍꯥꯏꯗꯤꯅꯦ ꯍꯩꯖꯥꯡ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯑꯗꯒꯤ ꯆꯥꯛꯄꯨꯗꯤ ꯂꯩꯍꯧꯗꯦꯀꯣ ꯑꯩꯅ ꯆꯦꯡ ꯈꯛꯇ ꯑꯅꯤ ꯈꯤꯇꯪ ꯊꯣꯡꯖꯤꯜꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯅꯤꯗꯨꯅꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯇꯦꯡꯀꯣꯠ ꯈꯥꯡꯉꯩꯃꯨꯛꯀ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯤꯇꯪꯗꯤ ꯂꯩꯍꯧꯔꯤ ꯆꯐꯨꯗ ꯑꯗꯒꯤ ꯆꯥꯍꯧ ꯑꯊꯣꯡꯕ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯑꯩꯅ ꯑꯌꯨꯛꯇ ꯊꯣꯡꯕ ꯑꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯔꯒ ꯀꯩꯅꯣ ꯇꯧ ꯀꯥꯟꯗ ꯆꯥꯍꯧ ꯑꯊꯣꯡꯕꯗꯨꯒ ꯑꯩꯈꯣꯏ ꯅꯅꯥꯒ ꯑꯉꯥꯡ ꯑꯅꯤꯃ ꯆꯥꯍꯧ ꯑꯊꯣꯡꯕꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯗꯨꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯁꯤꯜꯂꯅꯤ ꯍꯩꯖꯥꯡꯗꯣ ꯅꯝꯃ ꯅꯝꯃꯒ ꯑꯉꯥꯡ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯈ꯭ꯔꯅꯤ ꯆꯥꯛꯀ ꯊꯣꯡꯗꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯌꯨꯝ ꯌꯧꯔꯒ ꯀꯩꯅꯣ ꯏꯆꯦꯒꯤ ꯊꯕꯛꯁꯦ ꯄꯨꯡ ꯀꯌꯥꯗ ꯁꯨꯇꯤ ꯑꯣꯏꯒꯦ ꯇꯣꯂꯣꯞꯅ ꯀꯌꯥ ꯐꯪꯒꯦ ꯄꯩꯁꯥ ꯐꯪꯗꯕꯤ ꯊꯕꯛꯅꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯏꯁꯥꯗ ꯋꯥꯖꯕ ꯊꯕꯛ ꯄꯩꯁꯥ ꯐꯪꯗꯕꯤ ꯊꯕꯛ ꯄꯨꯡ ꯀꯌꯥꯗ ꯁꯨꯇꯤ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯅ ꯁ꯭ꯀꯨꯜ ꯉꯥꯏꯍꯥꯛ ꯆꯠꯈꯤꯕ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯉꯥꯏꯍꯥꯛ ꯁꯨꯇꯤ ꯑꯣꯏ ꯍꯥꯏꯗꯤ ꯄꯨꯔꯥ ꯊꯤꯡꯕꯅꯦꯀꯣ ꯃꯣꯏꯅ ꯆꯠꯈꯤꯉꯥꯏ ꯁꯔꯛꯇꯨꯒ ꯑꯩꯁꯨ ꯊꯕꯛ ꯂꯣꯏꯁꯟꯗꯣꯏꯅꯦꯕ ꯑꯗꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯣꯂꯥꯡꯕꯅꯤꯅꯅꯦ ꯊꯕꯛꯁꯦ ꯌꯥꯡꯁꯤꯟꯕ ꯉꯝꯗꯦꯕ ꯑꯩꯒꯤ ꯊꯕꯛ ꯉꯥꯏꯍꯥꯛ ꯁꯨꯅꯤ ꯑꯣꯂꯥꯡꯕꯗ ꯐꯦꯟ ꯃꯈꯥ ꯆꯪꯉꯒ ꯉꯥꯏꯍꯥꯛ ꯐꯝꯒꯅꯤ ꯉꯥꯏꯍꯥꯛ ꯃꯣꯕꯥꯏꯜ ꯄꯥꯏꯒꯅꯤ ꯑꯃꯨꯛ ꯊꯕꯛ ꯁꯨꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦꯕ ꯐꯠ ꯇꯧꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦꯕ ꯃꯥꯂꯦꯝ ꯀ꯭ꯔꯣꯝ ꯄ꯭ꯔꯗꯛ ꯁꯅꯥꯃꯍꯤ ꯕꯦꯛ ꯁꯅꯥꯃꯍꯤ ꯂꯥꯛꯑꯦ ꯇꯤꯀꯦꯠ ꯌꯥꯎ ꯑꯩ ꯂꯥꯛꯀꯅꯤ ꯂꯥꯛꯎ ꯂꯥꯛꯎ ꯈꯔꯅꯤ ꯂꯩꯔꯒ ꯂꯥꯛꯎ ꯃꯥꯂꯦꯝ ꯄ꯭ꯔꯗꯛ ꯀꯩꯅꯣ ꯆꯨꯁꯃꯥꯁꯨ ꯄꯤꯁꯜꯂꯛꯑꯦ ꯀꯩꯅꯣ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ ꯈꯅꯥꯎ ꯀꯪꯉꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ
ꯍꯥꯎꯁꯋꯥꯏꯐꯀꯤ ꯊꯕꯛ ꯇꯂꯞ ꯁꯤꯗꯤ ꯑꯇꯣꯞꯄ ꯑꯣꯐꯤꯁ ꯊꯕꯛ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯁꯤꯒꯁꯨ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯃꯝꯅ ꯊꯥꯅꯕꯤꯗꯕ ꯌꯥꯎꯔꯤꯅꯦꯕ ꯅꯣꯡꯉꯥꯜꯂꯛꯄꯗꯩꯅ ꯅꯨꯃꯤꯠ ꯇꯥꯕ ꯀꯔꯤ ꯇꯧꯒꯦꯒꯁꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯔꯤꯅꯦꯕ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯁ꯭ꯂꯣ ꯆꯠꯂꯤꯁꯦ ꯌꯦꯡꯉꯨꯗ ꯑꯩꯅ ꯋꯥ ꯉꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯁ꯭ꯂꯣ ꯆꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯒꯨꯝꯅ ꯃꯣꯕꯥꯏꯜꯁꯦ ꯌꯥꯗ꯭ꯔꯕ ꯀꯩꯅꯣ ꯑꯍꯟꯕ ꯑꯃ ꯂꯩꯔꯁꯤꯔ ꯈꯪꯗꯦ ꯑꯗꯨꯅ ꯑꯍꯟꯕ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯀꯩꯅꯣ ꯍꯥꯏꯗꯣ ꯉꯁꯥꯏꯒꯤ ꯃꯃꯤꯡꯗꯣ ꯔꯨꯄꯝꯁ ꯕ꯭ꯂꯣꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯇꯪ ꯅꯨꯡꯉꯥꯏꯕꯗꯣ ꯈꯜꯂꯒ ꯐꯠ ꯐꯠ ꯁꯤꯌꯥꯔ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯃꯤꯅ ꯃꯌꯥꯝ ꯌꯦꯡꯉꯀꯥꯟꯗ ꯄꯩꯁꯥꯒꯗ ꯒ꯭ꯔꯛ ꯆꯪꯉꯒ ꯑꯩ ꯃꯣꯕꯥꯏꯜ ꯑꯍꯟꯕ ꯑꯃ ꯂꯩꯔꯒꯅꯦ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦꯕ ꯅꯪ ꯃꯃꯤꯡ ꯄꯜꯂꯒ ꯎꯠꯂꯛꯇꯣꯏꯅꯤ ꯅꯪꯅ ꯑꯩꯒꯤ ꯐꯣꯟ ꯐꯠꯇꯅ ꯇꯧꯔꯤꯅꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯀꯠ ꯁꯤꯌꯥꯔ ꯇꯧꯁꯜꯂꯕ ꯅꯨꯡꯉꯥꯏꯕꯁꯤꯡꯗꯣ ꯈꯜꯂꯒ ꯏꯆꯦꯒꯤ ꯀꯩꯅꯣ ꯆꯨꯝꯃꯤ ꯃꯥꯅꯤ ꯆꯨꯝꯃꯦ ꯍꯥꯏꯕ ꯑꯗꯨꯝ ꯍꯥꯏꯁꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤꯅꯦꯕ ꯀꯩꯗꯧ ꯂꯩꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯑꯗꯨꯝ ꯉꯥꯡꯕ ꯆꯩꯕ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯁꯤꯡꯗꯣ ꯈꯜꯂꯨꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯀꯤꯀꯤ ꯌꯥꯎ ꯀꯩꯕ ꯀꯤꯠ ꯌꯥꯎꯋꯦꯕ ꯏꯆꯦꯒꯤ ꯊꯕꯛꯁꯦ ꯒꯣꯌꯤꯡ ꯃꯥꯁꯇꯔ ꯇꯥꯔꯦ ꯇꯣꯂꯣꯞꯅ 3000 ꯍꯣꯏꯅꯦ FGO ꯍꯥꯏꯗꯣ FGO ꯇꯣꯂꯣꯞ ꯀꯌꯥ ꯐꯪꯒꯦ 3000 ꯐꯪꯉꯤ ꯑꯗꯣ ꯐꯥꯜꯇꯨ ꯒꯣꯌꯤꯡ ꯑꯣꯐꯤꯁꯔ FGO ꯍꯥꯏꯗꯣ ꯔꯨꯄꯝꯂꯣ ꯍꯣꯏ ꯀꯥꯏ ꯍꯣꯏ ꯍꯥꯏꯈ꯭ꯔꯦ ꯇꯧꯒꯦ ꯇꯧꯁꯟꯈ꯭ꯔꯣ ꯏꯕꯣ ꯀꯤꯠ ꯌꯥꯎ ꯑꯁꯤꯗ ꯆꯠꯂꯦ ꯏꯆꯦ ꯅꯦꯠꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯑꯣ ꯅꯣꯏꯗꯗꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯉꯤꯁꯦ ꯃꯀꯣꯛꯀꯁꯦ ꯐꯩꯗꯨꯏꯁꯦ ꯌꯥꯝꯅ ꯁ꯭ꯂꯣꯗ ꯁꯨꯃꯥꯏꯅ ꯇꯞꯅ ꯆꯠꯂꯤꯕꯖꯥꯠꯅꯤ ꯑꯗꯨꯅꯦꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯅꯣꯏꯗ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯒꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯉꯣꯟꯗ ꯇꯧꯖꯔꯁꯨꯅꯨ ꯌꯥꯝꯅ ꯁ꯭ꯂꯣ ꯑꯣꯏꯅ ꯆꯠꯄꯀꯣ ꯑꯗꯨꯅꯦ ꯑꯩ ꯀꯥꯡ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯁꯤꯗ ꯐꯝꯃꯤꯁꯦ ꯃꯊꯛꯇ ꯐꯝꯕ ꯃꯇꯝꯗꯅ ꯈꯔ ꯐꯔꯝꯃꯦꯕ ꯁꯤꯗ ꯀꯨꯝꯃꯛꯄꯗꯩ ꯀꯥꯡ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯅꯪ ꯅꯨꯄꯥꯗꯤ ꯑꯐꯕ ꯃꯤ ꯃꯥꯜꯂꯦ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯃꯥꯟꯗꯦ ꯇꯧꯗꯦ ꯏꯁꯣꯔ ꯀ꯭ꯔꯤꯄꯥꯗꯒꯤ ꯇꯧꯗꯦ ꯉꯥꯛꯇꯤ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯔꯁꯨꯅꯦ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯑꯌꯨꯛ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯔꯁꯨ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨꯝ ꯊꯣꯡꯕꯤꯌꯦꯕ ꯇꯧꯕꯤꯌꯦꯕꯅꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯉꯦ 50% ꯃꯥꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯂꯩꯇꯅꯦ ꯊꯕꯛ ꯆꯠꯂꯨꯔꯦ ꯋꯥꯔꯦ ꯈꯣꯠꯂꯦ ꯇꯧꯅ ꯂꯩ ꯇꯧꯗ꯭ꯔꯦꯅꯦ ꯑꯗꯨ ꯇꯧꯗꯦ ꯅꯨꯄꯥ ꯑꯃ ꯈꯛ ꯂꯩ ꯑꯗꯨꯅꯦ ꯃꯝꯃꯦ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯂꯥꯏꯟꯗ ꯊꯝꯃꯒꯦ ꯃꯤ 3 ꯂꯩ ꯃꯤ 3ꯁꯤꯒ ꯃꯥꯛꯁꯨ ꯌꯥꯎꯔꯤꯔꯥ ꯈꯪꯄꯣꯟꯇꯦ ꯑꯩꯅ ꯐꯣꯟ ꯊꯥꯡꯉꯛꯄꯁꯨ ꯃꯥ ꯐꯣꯟ ꯇꯧꯕꯁꯨ ꯃꯥ ꯊꯥꯡꯒꯠꯄꯤꯔꯛꯇꯦ ꯑꯗꯒꯤ ꯃꯥ ꯂꯥꯏꯞꯁꯤꯒ ꯂꯥꯛꯑꯝꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅꯒꯤ ꯀꯃꯦꯟ ꯏꯔꯛꯀꯗꯕꯅꯦꯕ ꯂꯥꯏꯞ ꯂꯣꯏꯁꯤꯜꯂꯣ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯃꯥ ꯇꯨꯝ ꯂꯩꯔꯝꯃꯅꯦꯕ ꯑꯩ ꯈꯪꯉꯦꯕ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯅꯤꯅ ꯍꯧꯖꯤꯛ ꯄꯣꯊꯥꯔꯝꯒꯅꯦꯕ ꯃꯁꯛꯁꯨ ꯋꯥꯠꯇꯦ ꯅꯕꯥꯏꯅꯤ ꯆꯥꯅꯩ ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯀꯅꯨ ꯃꯥꯅ ꯎꯕ ꯑꯣꯏꯗꯤ ꯆꯥꯎꯊꯣꯛꯈꯤꯅꯤ ꯑꯩꯅ ꯊꯤꯕꯅꯤ ꯃꯉꯣꯟꯗꯒꯤ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯕꯅꯦꯕ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯐꯣꯇꯣꯒꯗꯣ ꯎꯔꯝꯃꯗꯤ ꯑꯩꯅ ꯅꯣꯡꯃꯗꯤ ꯁꯤꯌꯥꯔ ꯇꯧꯈꯤꯕ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯍꯟ ꯑꯣꯏꯁꯜꯂꯦꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯁꯂꯥꯏꯒꯗꯣ ꯀꯥꯈꯠꯂꯛꯑꯕꯅꯤꯅ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯖꯔꯝꯃꯦ ꯑꯩ ꯁꯤꯗ ꯄꯣꯝꯃꯤꯁꯦ ꯀꯩ ꯄꯣꯠꯅꯣ ꯈꯪꯗꯦꯕ ꯁꯤꯗ ꯑꯃꯈꯛꯅꯦ ꯎꯟꯅꯦꯕꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯌꯥꯝ ꯁꯦ ꯈꯨꯅꯤꯡꯗꯧꯗꯩꯁꯦ ꯑꯁꯤ ꯀꯔꯤ ꯄꯣꯠꯅꯣ ꯈꯪꯗꯦꯕ ꯎꯟꯅꯦꯕ ꯁꯤꯗ ꯊꯣꯛꯂꯛꯏꯁꯦ
ꯑꯃꯨꯛ ꯑꯃꯨꯛ ꯆꯤꯛ 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 ꯂꯥꯎꯔꯤꯑꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯅꯝꯃꯤꯅꯦ ꯆꯤꯛ ꯆꯤꯛ ꯂꯥꯎꯕꯗꯣ ꯀꯔꯤ ꯄꯣꯠꯅꯣ ꯈꯪꯗꯕꯒꯤ ꯋꯥꯅꯦ ꯁꯤꯒꯤꯁꯦ ꯐꯖꯅ ꯎꯗ꯭ꯔꯦ ꯁꯦ ꯈꯨꯅꯤꯡ ꯇꯧꯗꯣꯏꯁꯦ ꯑꯗꯨꯗꯨꯗ ꯁꯤꯒꯩꯁꯦ ꯀꯩ ꯄꯣꯠꯅꯣ ꯈꯪꯗꯦ ꯎꯟ ꯍꯦꯟꯗꯣꯔꯛꯏꯕ ꯑꯩ ꯃꯥꯏꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤꯁꯦ ꯎꯔꯕ ꯁꯤ ꯑꯩꯅ ꯀꯦꯗꯣꯏꯗꯣ ꯀꯃꯥꯏꯅ ꯀꯦꯗꯣꯏꯅꯣ ꯌꯦꯡꯉꯨꯁꯦ ꯁꯨꯃꯥꯏꯅꯅꯦꯕ ꯑꯩꯅ ꯍꯨꯃꯥꯡ ꯇꯩꯊꯣꯛꯏꯁꯦ ꯁꯤꯒ ꯀꯃꯥꯏꯅ ꯀꯦ ꯀꯦꯕꯒ ꯀꯦꯅꯤꯡꯗꯦ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒ ꯃꯤꯗꯤ 8 ꯂꯩꯌꯦꯕ ꯀꯃꯦꯟ ꯑꯃ ꯍꯦꯛꯇ ꯏꯕꯤꯔꯣ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯦ ꯈꯨꯠꯇꯩꯁꯦ ꯁꯤꯈꯩꯁꯦ ꯀꯩ ꯄꯣꯠꯅꯣ ꯈꯪꯗꯦ ꯊꯥꯎ ꯆꯣꯡꯅ ꯇꯧꯔꯦ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇꯦ ꯊꯥꯎ ꯆꯣꯡꯕ ꯅꯠꯇꯦ ꯑꯁꯤꯒꯤꯁꯦ ꯎꯟꯗꯣ ꯍꯦꯟꯗꯣꯔꯛꯏꯕ ꯁꯦ ꯊꯥꯎ ꯆꯣꯡꯕ ꯅꯠꯇꯦꯕ ꯍꯥꯟꯅꯅꯦ ꯄꯤꯊ꯭ꯔꯨ ꯄꯤꯑꯝꯃꯦꯕ ꯑꯗꯨꯗꯩ ꯑꯩꯅ ꯈꯣꯠꯂꯨꯔꯦꯕ ꯈꯣꯠꯂꯒꯅꯦ ꯎꯟꯁꯦ ꯃꯄꯥꯛ ꯑꯃ ꯂꯧꯊꯨꯔꯦꯕ ꯁꯤ ꯑꯇꯣꯡꯕꯁꯦ ꯄꯨꯔꯥ ꯂꯧꯊꯨꯔꯦꯕ ꯑꯗꯨ ꯀꯨꯠ ꯀꯨꯠꯅ ꯂꯩꯈꯔꯦ ꯏ ꯄꯨꯟꯗꯅꯅꯦ ꯏꯅ ꯇꯧꯗꯅ ꯏꯀꯨꯠ ꯀꯨꯠꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏ ꯆꯣꯡꯈꯠꯂꯛꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯎꯟꯁꯦ ꯊꯣꯛꯂꯛꯏꯕ ꯑꯃꯨꯛꯀ ꯕ꯭ꯂꯗ ꯇꯦꯁꯀꯤ ꯔꯤꯖꯜ ꯐꯒꯤꯕ꯭ꯔꯣ ꯐꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯃꯃꯥꯡꯗ ꯑꯩꯒꯤꯁꯦ ꯀꯩ ꯍꯥꯏꯅꯤ BP ꯂꯣ ꯑꯣꯏꯈꯤꯅꯀꯣ ꯑꯥꯏꯔꯣꯟꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯈꯤꯑꯕ ꯋꯥꯠꯈꯤꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯥꯏꯔꯣꯟꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤꯁꯦ 9ꯂ ꯀꯌꯥꯅꯣ 11ꯂ 9ꯂ ꯀꯌꯥꯅꯣ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜꯗꯒꯤꯅꯦ ꯋꯥꯔꯤ ꯐꯕ ꯅꯣꯔꯃꯦꯜꯁꯦ ꯀꯌꯥꯗ ꯅꯣꯔꯃꯦꯜ ꯑꯣꯏꯈ꯭ꯔꯕꯅꯦꯕ ꯅꯣꯔꯃꯦꯜꯗꯒꯤ ꯑꯃꯈꯛꯇꯤ ꯃꯌꯦꯡ ꯇꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯦꯛ ꯇꯧꯔꯗꯤ ꯐꯖꯅ ꯅꯣꯔꯃꯦꯜ ꯑꯣꯏꯔꯝꯃꯅꯤ ꯑꯩꯗꯤ ꯆꯥꯛ ꯐꯖꯅ ꯆꯥꯔꯦꯕ ꯍꯧꯖꯤꯛꯁꯦ ꯀꯅꯥꯅꯣ ꯀꯃꯦꯟ ꯑꯃ ꯀꯛꯊꯠꯈꯔꯦ ꯃꯤꯁꯨ ꯈꯪꯍꯧꯗꯔꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯀꯦ ꯕ꯭ꯂꯣꯛ ꯏꯅꯥꯎ ꯍꯥꯏ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯑꯩ ꯂꯥꯛꯒꯦ ꯏꯆꯦ ꯅꯪ ꯑꯃꯨꯛ ꯀꯥꯏ ꯆꯠꯂꯨꯔꯒꯦ ꯃꯥꯡꯉꯨꯔꯕꯣ ꯉꯥꯏꯍꯥꯛ ꯑꯩꯗꯤ ꯒ꯭ꯌꯥꯟꯒ ꯇꯥꯍꯧꯗ꯭ꯔꯦꯅꯦ ꯁꯨꯇꯤ ꯊꯥꯔꯕꯅꯦ ꯑꯉꯥꯡꯗ ꯑꯣ ꯑꯗꯒꯤ ꯀꯩꯅꯣ ꯀꯩꯕ ꯊꯦꯡꯅꯔꯦ ꯀꯩꯕ ꯊꯦꯡꯅꯔꯦ ꯖꯣꯏꯟ ꯇꯧꯔꯛꯄ ꯑꯩ ꯁ꯭ꯇꯨꯗꯦꯟ ꯇ꯭ꯌꯨꯁꯟ ꯇꯥꯛꯄ ꯍꯧꯖꯤꯛꯇ ꯂꯣꯏꯔꯤ ꯑꯣ ꯄꯥꯂꯤ ꯔꯣꯖꯔꯁ ꯍꯦꯜꯂꯣ ꯀꯔꯤ ꯀꯔꯤ ꯃꯃꯤꯡꯅꯣ ꯈꯪꯗꯦꯕ ꯑꯅꯧꯕ ꯃꯤꯅꯤꯀꯣ ꯄꯥꯂꯤ ꯐ꯭ꯔꯣꯖꯔꯁ ꯍꯥꯏꯁꯦ ꯑꯅꯧꯕ ꯃꯤꯅꯤ ꯀꯦꯀꯦ ꯏꯆꯦꯗ ꯍꯣꯏꯃꯥ ꯀꯥꯡ ꯈꯨꯆꯤꯛ ꯑꯃ ꯀꯦꯀꯦ ꯏꯆꯦꯕꯨ ꯈꯨꯔꯝꯂꯛꯑꯦ ꯕꯤꯖꯦꯟꯅ ꯃꯤꯅꯤꯠ 55 ꯁꯨꯔꯦ ꯃꯥ ꯀꯥꯡ ꯆꯤꯛꯄꯅ ꯑꯩ ꯉꯝꯗꯔꯦ ꯐꯝꯕ ꯀꯅꯥꯅꯣ ꯀꯤꯀꯤꯠ ꯌꯥꯎꯁꯦ ꯀꯤꯛꯀꯤꯠ ꯌꯥꯎꯁꯦ ꯌꯦꯡꯉꯣ ꯃꯥꯒꯤ ꯀꯩꯅꯣꯗ ꯌꯦꯡꯉꯒ ꯀꯤꯛꯀꯤꯠ ꯌꯥꯎ ꯍꯥꯏꯅ ꯏꯔꯒꯅꯦ ꯁꯥꯔꯆ ꯇꯧꯔꯒ ꯌꯦꯡꯉꯣ ꯀꯅꯥ ꯊꯣꯛꯂꯛꯀꯦ ꯍꯥꯏꯅ ꯕꯤꯖꯦꯟ ꯏꯅꯥꯎ ꯀꯩꯅꯣ ꯈꯨꯔꯝꯃꯒꯕꯨ ꯅꯣꯛꯅꯕ꯭ꯔꯣ ꯏꯆꯦꯅ ꯅꯣꯛꯁꯜꯂꯛꯏꯁꯦ ꯑꯗꯒꯤ ꯄꯂꯤ ꯄ꯭ꯔꯣꯖꯦꯝ ꯑꯩ ꯈꯪꯕꯤꯗ꯭ꯔꯕꯣ ꯑꯩ ꯈꯪꯗꯦꯅꯦ ꯀꯅꯥꯅꯣ ꯈꯪꯗꯦꯅꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯀꯃꯦꯟ ꯂꯥꯛꯄ ꯎꯗꯦ ꯂꯥꯏꯚꯇꯁꯨ ꯉꯁꯤ ꯑꯍꯥꯟꯕ ꯎꯖꯔꯤꯑꯕ ꯑꯗꯨꯅꯅꯤ ꯃꯃꯤꯡ ꯑꯣꯟꯊꯣꯛꯈꯤꯅ ꯇꯧꯔꯤꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯔꯨꯄꯝ ꯕ꯭ꯔꯣꯅ ꯀꯅꯥꯅꯣ ꯀꯤꯛꯀꯤꯠ ꯌꯥꯎꯁꯦ ꯑꯩ ꯍꯥꯏꯗꯨꯅꯦ ꯃꯥꯒꯤ ꯀꯤꯛꯀꯤꯠ ꯌꯥꯎ ꯍꯥꯏꯅ ꯁꯥꯔꯆ ꯇꯧꯔꯒ ꯌꯦꯡꯉꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯣꯛꯆꯔꯛꯀꯅꯦꯕ ꯅꯣꯡꯃ ꯌꯥꯎꯁꯪ ꯅꯨꯃꯤꯠꯇ ꯅꯣꯡꯃ ꯌꯥꯎꯁꯪ ꯅꯨꯃꯤꯠꯇ ꯃꯣꯏ ꯃꯦꯝ ꯂꯥꯛꯑꯦ ꯃꯣꯏ ꯃꯦꯝ ꯍꯧꯖꯤꯛꯇ ꯂꯥꯛꯑꯦ ꯀꯩꯅꯣ ꯅꯣꯡꯃ ꯌꯥꯎꯁꯪ ꯅꯨꯃꯤꯠꯇ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯌꯥꯎꯁꯪ ꯅꯨꯃꯤꯠꯇ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯋꯥꯅꯤ ꯕꯥꯕꯨꯜ ꯆꯧꯙꯨꯔꯤ ꯍꯥꯏ ꯍꯦꯜꯂꯣ ꯀꯔꯤ
ꯆꯦꯅꯦꯜ ꯀꯩꯅꯣꯔꯣ ꯀꯤꯇꯣꯟꯒꯤ ꯅꯨꯄꯥ ꯀꯤꯇꯣꯟ ꯅꯠꯇꯦꯅꯦ ꯀꯥꯅꯣꯟꯒꯤ ꯅꯨꯄꯥꯔꯣ ꯃꯦꯝ ꯂꯥꯛꯑꯦ ꯀꯥꯅꯣꯟꯒꯤ ꯅꯨꯄꯥꯔꯣ ꯀꯦ ꯗꯤꯃꯥꯄꯨꯔꯗ ꯋꯦꯗꯔꯁꯦ ꯑꯩꯗꯤ ꯁꯤꯗꯧꯔꯦ ꯍꯣꯏ ꯁꯤꯗꯁꯨ ꯌꯥꯝ ꯁꯥꯏ ꯁꯥꯕ ꯍꯥꯏꯗꯤ ꯑꯣꯝ ꯆꯥꯡꯅꯕ ꯐꯖꯅ ꯁꯥꯏ ꯑꯣꯝ ꯆꯥꯡꯅꯩꯌꯦꯕ ꯁꯥꯎꯕ ꯌꯥꯗꯦ ꯏꯆꯦ ꯀꯦ ꯃꯌꯥꯝ ꯃꯥ ꯂꯥꯛꯑꯦ ꯑꯗꯨꯝ ꯊꯥꯡꯒꯠꯀꯦ ꯁꯥꯎꯕ ꯌꯥꯗꯦ ꯏꯆꯦ ꯀꯦ ꯏꯆꯦ ꯀꯁꯥꯔꯒꯤ ꯊꯣꯛꯂꯒ ꯃꯥꯔꯀꯦꯠ ꯀꯣꯏꯊꯣꯛꯂꯨꯒꯦ ꯀꯤꯗꯤꯌꯥꯎ ꯇꯧꯕꯒꯤ ꯃꯊꯦꯜ ꯈꯔ ꯊꯤꯔꯨꯈꯤꯒꯦ ꯍꯣꯏ ꯊꯤꯔꯨꯆꯣ ꯀꯦ ꯏꯆꯦ ꯁꯥꯎ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯍꯣꯏꯕꯀꯣ ꯄꯂꯤ ꯐ꯭ꯔꯣꯖꯔꯁꯦ ꯅꯤꯄꯥ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯗꯨꯅꯦꯕ ꯃꯥ ꯈꯪꯗ꯭ꯔꯦꯕ ꯀꯩꯅꯣ ꯀꯥꯅꯣꯟꯒꯤ ꯅꯨꯄꯥꯔ ꯍꯥꯏꯕ ꯆꯦꯅꯦꯜꯒꯤꯅ ꯍꯥꯏꯔꯛꯄꯗꯨꯒ ꯈꯜꯂꯤꯕ ꯑꯇꯩꯗꯤ ꯆꯦꯟꯅꯦꯜ ꯄꯜꯂꯛꯇꯦꯕ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠ ꯌꯥꯎꯁꯪ ꯍꯣꯂꯤ ꯅꯨꯃꯤꯠꯇꯨꯒꯅꯦ ꯆꯦꯟꯅꯦꯜ ꯍꯥꯏꯅ ꯄꯜꯂꯛꯏꯁꯦ ꯀꯥꯅꯣꯟꯒꯤ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯄꯜꯂꯛꯄꯅꯦ ꯍꯥꯏꯕ ꯆꯦꯅꯦꯜ ꯅꯤꯄꯥ ꯑꯩꯅꯦ ꯍꯣꯏ ꯃꯥꯅꯦ ꯈꯪꯉꯦ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯕꯤꯕꯦꯀꯥꯅꯟꯗ ꯔꯣꯗꯠꯇ ꯂꯩ अभी आया है मैम गई थी घर इलेक्ट्रिक का बहुत कुछ खराब हो गया था घर में कोई नहीं है ना तो भाड़ा दिया है लोग बार बार फोन कर रहे हैं वो इसके लिए गई थी लेट में छुट्टी होगा क्या बच्चे का लेट में छुट्टी होगा क्या हाँ ꯍꯣꯏ ꯕꯤꯖꯦꯟ ꯏꯅꯥꯎ ꯆꯠꯂꯣ ꯕꯥꯏ ꯕꯥꯏ ꯕꯤꯖꯦꯟ ꯏꯅꯥꯎ ꯆꯠꯂꯣ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯤꯕ ꯔꯥꯝꯄꯨꯔꯒꯤꯅꯤ ꯑꯩ ꯈꯪꯗꯦꯅꯦ ꯔꯥꯝꯄꯨꯔ ꯀꯥꯅꯣꯟꯗ ꯀꯔꯤ ꯈꯨꯡꯒꯤꯅꯣꯁꯨ ꯅꯤꯄꯥ ꯍꯣꯂꯤ ꯅꯨꯃꯤꯠꯇ ꯅꯤꯄꯥ ꯔꯥꯝꯄꯨꯔꯒꯤꯅꯦꯅ ꯍꯥꯏꯒꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯔꯣ ꯅꯠꯇ꯭ꯔꯒꯅ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯕꯥꯏ ꯑꯃꯒ ꯂꯩꯔꯝꯕꯗꯨꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯥꯅꯣꯟꯒꯤ ꯅꯨꯄꯥꯔꯣ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯝꯇ ꯈꯪꯍꯜꯂꯛꯑꯣ ꯀꯅꯥꯅꯣ ꯑꯝꯇ ꯈꯪꯍꯜꯂꯛꯑꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯁꯨ ꯔꯥꯝꯄꯨꯔ ꯁꯥꯏꯠꯀꯤꯅꯦꯕ ꯁꯨꯇꯤ ꯑꯣꯏꯈꯔꯦꯀꯣ ꯏꯆꯦ ꯏꯆꯦ ꯀꯁꯥꯔ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯕꯤꯖꯦꯟ ꯆꯠꯂꯣ ꯀꯩꯅꯣ ꯇꯧꯔꯣ ꯃꯨꯛꯕꯥꯡꯒꯤ ꯃꯊꯦꯜ ꯃꯀꯣꯏꯗꯣ ꯈꯔ ꯂꯩꯔꯨꯔꯣ ꯔꯨꯄꯝ ꯕ꯭ꯂꯣꯛ ꯆꯥꯛ ꯆꯥꯔꯕꯣ ꯅꯦꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯥꯏꯗꯩꯅꯣ ꯑꯩ ꯀꯩꯅꯣꯗ ꯅꯅꯥ ꯑꯩ ꯕꯦꯒ ꯑꯥꯗ ꯂꯩꯍꯧꯔꯤ ꯅꯅꯥ ꯑꯩꯈꯣꯏ ꯅꯅꯥ ꯂꯥꯏꯠꯅꯤ ꯃꯆꯥ ꯇꯧꯅꯨ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯀꯩꯅꯣ ꯀꯩꯒꯤꯅꯣ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏ ꯑꯣꯏ ꯁꯦꯂꯥ ꯀꯩꯒꯤꯅꯣ ꯑꯣꯏ ꯅꯪ ꯁꯦꯂꯥ ꯃꯃꯥꯡꯗ ꯃꯃꯥ ꯂꯥꯛꯏ ꯁꯦꯂꯥ ꯃꯁꯛ ꯐꯖꯕ ꯑꯉꯥꯡ ꯑꯃ ꯍꯣꯜꯂꯛꯀꯦ ꯁꯦꯂꯥꯎ ꯁꯨꯃꯤꯠ ꯑꯝꯇ ꯂꯥꯎ ꯑꯟꯇꯤ ꯃꯅꯥꯛꯇ ꯂꯥꯎ ꯑꯩꯌꯥ ꯁꯨꯃꯤꯠ ꯂꯩ ꯑꯉꯥꯡꯒ ꯏꯀꯥꯏ ꯃꯥꯜꯂꯦꯅꯦ हाय बोलो ꯀꯅꯥꯝ ꯇꯥꯗꯦ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯅꯣ ꯏꯆꯦ ꯏꯆꯦ ꯀꯁꯥꯔ ꯀꯩꯅꯣ ꯅꯅ ꯍꯥꯞꯄꯨꯅꯦ ꯕꯤꯖꯦꯟꯗꯣ ꯍꯧꯖꯤꯛꯇꯅ ꯑꯩ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯑꯗꯨꯅ ꯅꯣꯛꯂꯤꯅꯤꯅ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯑꯗꯨꯅ ꯁꯦ ꯑꯩꯁꯦ ꯌꯣꯒꯥꯗꯩ ꯍꯜꯂꯛꯏꯅꯤ ꯍꯥꯏꯕ ꯀꯦꯔꯥꯇꯤꯗꯩ ꯍꯜꯂꯛꯏꯅꯤ ꯍꯥꯏꯕꯁꯦ ꯎꯕ꯭ꯔꯥ ꯀꯦꯔꯥꯇꯤꯒꯤ ꯕꯦꯒꯁꯦ ꯀꯩꯅꯣ ꯂꯩꯔꯛꯏꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯅꯥꯁꯤꯅꯅꯦ ꯂꯤꯆꯨ ꯆꯥꯒꯦꯅ ꯍꯥꯏꯕ ꯑꯗꯣ ꯂꯤꯆꯨꯗꯣ ꯉꯁꯤ ꯐꯪꯉꯛꯑꯦ ꯁꯤꯒ ꯂꯩꯔꯤꯁꯤ ꯂꯤꯆꯨ ꯅꯅꯥ ꯅꯅꯥ ꯂꯤꯆꯨꯁꯦ ꯈꯔ ꯄꯤꯖꯧꯗꯅ ꯂꯤꯆꯨꯁꯦ ꯃꯣꯏꯗ ꯈꯔ ꯄꯤꯖꯧꯗꯅ ꯁꯦ ꯃꯣꯏꯗ ꯈꯔ ꯄꯤꯖꯔꯨꯆꯣꯗꯅ ꯃꯣꯏꯗ ꯁꯥꯒꯦꯝ ꯀꯟꯕ꯭ꯔꯣ
अते करो Nó đang được chụp rồi. अते करो Ê là ते तुम्हारे ना जाना बड़े से ऐसे पूगो ना मोई तो जेंबी तो चोखरा कर को सिंगापुर को cây nó nè. नो मोई तो जेंबी तो चोखरा कर Đi đi. Đi chụp rồi. Đi đi. Mama mai. खाना Đây bên đây đi. नन पीटी Anh lấy gạo đi. फिर तमन्ना लो हेलो पूरा वो ले आया ये घर का है। नहीं मार्केट से ले आया बर्थडे नहीं अन्ना मेम तक भी रब नुनु से नुनु खरा पिबू ना सावा से चुप रहना थप्पड़ खाएगा मेन सावा ना से मैम कहीं कई जब होगी नहीं बुआ इचे के इचे का साल बाबाई कनो आई एक बार चाक सारबो नेने बिजेंदो हौजिक कनो कई जब होगी ना हाय निंगोल ओ हाय ना हेलो ससिलावने के बा अंजू सगा कम ला ससला मां वो तो नाम की चीज है अच्छा मेम तो छुपी मुझे तो खा कर दे तूने तमन्ना खा लो तमन्ना चीजें तो छुपी ले लो एक से क्या होगा ले लो थोड़ा अदा भाई अरे हम लगे को मिनट अमस में ले मम्मा नहीं आवा को बाय वीडियो बनाए क्या लाइव वीडियो बनाया वीडियो